Baby, nắm khui chỉ sao bây giờ lo? Hoi iche. Manung di yengo kige. Iche, phir se khara chao le me. Chadrabo. Kitang lu soe na pochin ge tau bane. Siamo no. Lang thokro, khoi chanu pigi han trek han bam lei. Adu oina lawro. Ikaida. Kai do bugi kai duino. Madi alai grabane. Chachu chadi. Kai do wege. Adu oina lawro ba. Adudi ta khoi bino in pubiro odana. Yum khangbo oina aiga chalaga lawro che. Baby, ngasi di yum de khara ngan na halla sila. Thoi se sumloi na bada kam dauge. Mayam chambani. Mana gym sida yaurai se kayam kuire. Tha ani mukti suramba yai. Maga toina satminaba midi kana kana no khangbibra. Adudi ai khangde mari sanaloga adum hanki matane. Maga dungsinaba amadi Guwahati da lei. Maje hauji kaida lei haibadi khangbibra. Madudi khangde. Adubu maga noma lakminaramba ahal amadi elang lakaida lab coaching ama hangduna lei haibatai. Noma ko sitlaga ho sanai mi sina halena kuilaw long torame. Mache su khangan baya de hairabani na phare. Magi karigumba I paw leragadi aingonde hekta haibira uko. Si aigi kaatne. Ibungo mairaba ai sa ihembigi kada magi bag se amukta thamukige. Hoi ma. Adu ima mana hospital lagi heng halaga mana khangma yaba laigadro mai ka. Adudi ai khangaroi nang amukta yengo la odana. Hoi ma. Sanga silao. Ima atopa sayen mina khangma yaba lairagadi semdo ujira. Kayam kuina aikhoina lopa ngamgadoribano. Karino aina tawgadoribasibu. Masa khara solingai dadi khangdana wonaji. Khangdreda ainaga kaya haitabasida. Ado ibungo. Isa thoigi pawasina kamdauba. Matam kharadi training ama chakhina khumaje. Aduga aina su khangdana wonargi. Mironaga leitabaga. Karino aina tawgadoribasibu. Ima yam hen khanjan birunuda aina su angamba mateng tawduini. Adu ima channa batawrosira hospital da ngairmani. Somna lakpirisibu kari matangi. Isi ga igase saksu khangnadre sak khangnaba oina luhongbagi matangsu khanarugena lakjari bani isi luhongba hairisibu kanagi aigi isanupi leima luhongbagi matangduni isi somna sangbira isibu yumgadi onade kwa yumsibu tamai paki masanupa mairabagi yum nattabra isi mane mairabagi suni aduga noi tamai paki suni aduga aigi suni songi mauthi basibu Yot kokta plastic labra na kochi thibadawna koichet satana thibirabra isia hera adugumba aremapa apar asadi akhoi di thi deda ta da do akhoi leimagi mapaga yamna luna tinai maduda tungi mari tanadana ba haiduna mamau oijerage haibala ami adugi damakta lakseri ni isi haini gi maru ama mana leiringa magi masanu pido aini imo oijerage haidana haiki ba ma leye Oh, pare. Adudi, noi tada do halaga yumda wena la anjarage. Pare, ayamu yokjakrage. Angta Kari, wamta. Nupim sa dugi mingdubu. Oh, namo oigedawri bido, laima kawe. Laima Elias sa ihenbiga kaulakti ko. Sa ihenbidi kaude, mama lawdana sakti khare hele. Hayeng ne, yumsida mawoy bada, karigumba amatta suwaparoy dabane. Oh.
ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯏꯆꯦ ꯃꯩꯔꯥꯕ ꯀꯩꯅꯣ ꯀꯗꯥꯏꯗꯅꯣ ꯌꯦꯡꯉꯤꯗꯨꯕꯣ ꯅꯪꯉꯣꯟꯗꯅꯦ ꯑꯩꯅ ꯀꯧꯔꯤꯁꯦ ꯑꯩꯒꯤ ꯃꯤꯡ ꯂꯩꯃ ꯅꯣꯡꯊꯥꯡ ꯂꯩꯃ ꯁꯤ ꯑꯩꯕꯨꯗꯤ ꯁꯛ ꯈꯪꯕꯤꯔꯝꯈꯤꯔꯣꯏꯅꯦ ꯀꯔꯤ ꯀꯦꯁꯅꯣ ꯁꯤꯅ ꯀꯦꯁꯀꯤ ꯅꯠꯇꯤꯌꯦ ꯅꯣꯏ ꯄꯥꯕꯨꯡꯅ ꯑꯩꯁꯦ ꯃꯃꯧ ꯑꯣꯏꯖꯒꯦꯅ ꯍꯥꯏꯕ ꯂꯥꯛꯄ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯃꯥꯅ ꯅꯪꯒ ꯈꯪꯅꯧ ꯆꯣꯟꯅ ꯂꯥꯛꯏꯅꯦ ꯑꯩ ꯁꯛꯁꯦ ꯃꯨꯟꯅ ꯑꯝꯇ ꯌꯦꯡꯉꯣ ꯃꯤ ꯑꯣꯟꯅꯔꯝꯒꯅꯤ ꯃꯨꯟꯅ ꯌꯦꯡꯖꯔꯦ ꯑꯣꯟꯅꯗ꯭ꯔꯦ ꯅꯣꯏ ꯌꯨꯝꯗ ꯂꯥꯛꯑꯝꯕ ꯅꯪꯕꯨ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯔꯝꯕ ꯅꯨꯄꯥꯗꯨꯒꯤ ꯃꯃꯤꯡ ꯀꯩ ꯀꯧꯒꯦ ꯅꯪ ꯄꯥꯕꯨꯡ ꯃꯥꯏꯄꯥꯛꯀꯤ ꯃꯆꯥ ꯅꯠꯇ꯭ꯔꯣ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ ꯅꯨꯄꯤꯗꯤ ꯑꯣꯟꯅꯔꯤꯕ ꯑꯣꯟꯅꯔꯝꯃꯣꯏꯗ ꯃꯨꯟꯅ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯀꯩꯗꯧꯔꯒꯦ ꯑꯣꯟꯅꯩꯌꯦꯃꯤ ꯃꯤꯡꯗꯣ ꯂꯩꯃ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯂꯩꯃ ꯅꯣꯡꯊꯥꯡ ꯂꯩꯃ 마디 뭉치비네미. 아이디 뭉치더라고 하시보. 아스 뭉치비야지 누피 마밍네미. 뭐? 낭가 뭉치나봐. 응. 까이기노. 아두고 너희 바봉나 아이보 뭐 하벨 아이시나. 나시나 아니 슈브라. 슈데미 탄나네미. 오. 아두에르디 누피도 너희 바봉나 수 빰빰하마로. 아두에르람니. 하행 아이나 루홍아가 루홍 누미타 마무 젤락두이로. 마시기 예실루돌 살롱 파레. 누이니기 게세 ꯌꯥꯝ ꯂꯨꯁꯤꯟꯅꯒ꯭ꯔꯦ ꯍꯥꯏꯕ꯭ꯔꯣ ꯅꯨꯄꯤꯗꯣ ꯂꯧꯗꯕ ꯌꯥꯗꯕ ꯃꯇꯥꯡ ꯑꯣꯏꯔꯒꯗꯤ ꯍꯥꯟꯅ ꯈꯪꯍꯜꯂꯛꯎꯀꯣ ꯑꯩ ꯆꯠꯂꯦ 이페마 이찬 누피기 포림대 연기봐 야니 아섬데시 연비로 मशक अरे लंगतिक लंग फम्मी लिशाबीर मौरा आइबियमा सियोइना लौरके रेती कयानो 1 2 लई तमो कलर दे तो पस लई को तमो ए मैथैरो आइदी स्टाइल पेनी लेरिनीने मैथै मालुद्रबा मालुद्रबनी कोई चिंपान गासे लिपस्टिक ngakchang ngana tairagane masak gaसे langtrik langna फजरगने मचा मनिगा लेरमबदु अदु मालुरबा आइदी लेसाबिने तमो सेलरियमबदु फुरित मचा मोइने हापचलो फुरित मचादी इना मै फिगारो ए काइदैनो हे आइदी पाखंगनी नुपागी अंडरग्राउंड गुम्बा लैरदी अखोइ सिददी नुपागी दियाउदी तमो ओ यारे यारे चलू ये को होय फनी अबो अबो हाँ कइनो खोइ पाउं तोइसिबो हाय अखोइगी कस्टमर मयामगी सिंग पीनेना बाइदना गाड़ीदा लोड तौरमिनिना अस अदु नतेमि पो ꯑꯩꯒꯤ ꯅꯨꯄꯤ ꯍꯥꯏꯅꯕ ꯃꯇꯥꯡꯗ ꯑꯃꯃꯨꯛ ꯍꯥꯏ ꯇꯧꯏꯁꯤ ꯀꯩꯒꯤꯅꯣꯕ ꯅꯨꯄꯤ ꯑꯃ ꯏꯅꯥꯛꯇ ꯂꯥꯛꯑꯝꯃꯤꯅꯤ हाय मऊ ममाई पाकपीए था मामीदुरो ꯑꯦ ꯃꯧ ꯑꯃꯁꯨ ꯑꯃꯨꯛ ꯍꯥꯏꯅꯩꯔꯣ इहे मऊदुनो ममानीने मखोने तौरिदो रूल की वांगमदनी ꯔꯨꯜꯒꯤ ꯋꯥꯡꯅꯦ ꯑꯩꯈꯣꯏ ꯄꯥꯎꯡꯅꯤꯅꯦ ꯁꯦꯟꯕꯤꯗꯣ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯗ ꯂꯣꯏ ꯀꯥꯎꯊꯣꯛꯈ꯭ꯔꯦꯅ ꯅꯨꯄꯤ ꯑꯃꯃꯨꯛ ꯍꯥꯏꯔꯤ ꯅꯠꯇ꯭ꯔꯣ ꯁꯣꯛꯇ꯭ꯔꯤꯉꯩꯗ ꯌꯥꯝ ꯊꯨꯅ ꯑꯝꯇ ꯍꯥꯏꯗꯣꯛꯄꯤꯈꯣ ꯌꯥꯝ ꯊꯨꯅ ꯑꯝꯇ ꯍꯥꯏꯗꯣꯛꯄꯤꯈꯣ हाय नुपीदुगी ममादु लामे आदना नमाना तमी हा आइदी हाई खिबो लेतेदना नहान वारी सानरमिनी ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯥꯅ ꯍꯥꯏꯕ ꯑꯣꯏꯖꯥꯠꯂꯣ नमासु नते ꯑꯗꯨꯗꯤ ꯏꯃꯥꯁꯨ ꯅꯠꯇꯦ ꯄꯥꯕꯨꯡꯁꯨ ꯅꯠꯇꯦ ꯍꯥꯏꯔꯗꯤ ꯀꯅꯥꯅ ꯍꯥꯏꯗꯣꯏꯅꯣ अदुनीने हे आइना खल्लिबसिसु आइबो इमानबर सिंगा नसा नुपीसी इमो ओइजरके कायना हाइगी लाकिबि लेबिजाना ꯑꯣ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕꯗ ꯁꯣꯏꯗꯅꯒ ꯌꯥꯎꯈꯤꯕ ꯑꯣꯏꯔꯝꯒꯅꯤꯀꯣ ꯍꯥꯏꯗꯅꯕꯨ ꯃꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄ ꯌꯥꯕ ꯅꯠꯇꯦꯀꯣ फरे आइसुने मुन्ना अमुक्त खनखिगे को अदुगने नुपिमचादो नंग ननाक्तों लाबदिने अखोई बाबुंगी मिस्टेक नी सावरनु हाइदना हाइदोखरा को ꯑꯇꯣꯞꯄ ꯀꯦꯁ ꯍꯥꯏꯗꯨꯅꯤ ꯑꯃꯗꯨꯅ ꯃꯨꯠꯀ ꯁꯥꯒꯠꯇꯅ ꯇꯧꯔꯤ ꯑꯣ ꯁꯣꯝꯅꯤꯀꯣ हो आई फानबोंग सिंगिगे खनगिगे इसा सा नोसी मसिंग सुरबरा एडमिशन करिबो किमान आसी
আজি এডমিশ্যন কৰিব দুজন আহিছে ইয়াত আছে চাওক Love coaching center sigi proprietor cum principal laptumbi kadai dele amta kauthoro ibe mana lakpirisi nupadu tanadoira natraga nupadu dagi thaidoktoira nupado tanabaini oh ibe meisi nupadu phangdi phanganbiu sinine nupado kai lei eh kaino ne harisibo ibe mana nupadu lebam khangdena aina kamai khangdoino ne nang ai kanano khangbra ah khangi nupa tanaribi nupa na yabi dabi nupi yam chanap nai na sidia eh ai giming leima nongthang leima CBI inspector crime branch police Guwahati Manipur basti dagi Nawe Lais Nikhai Kauthoro Nikhai Yes, sir. Sombu nupi kya surage angang kya surage haiba angang di kun mangamuk sure Yamandro adudi si bhau wali inamadubu chahi yam nauriba haisibo akhoi ni gi si network ma ifau faunadre aina haibadi students ki wafam ai gi di ama khatani noi nama fani ai ka honjagre office tang hakte lengjen bi kari matanggi thoilai gi dabagi matangda mateng khitang panghaningba aina hena madugi maramda thiganingi bane case gi matangda somga thengnajabase laibak yam phabani yaringkai angamba mateng pangbi hoi pangjage ai nongma matang jabada mu lakserage ngasigi di chatlukhigi hoi fani Hello Chak charabo chada ngai ri noi ma di laitro kon pheng hori nangi WhatsApp ta ne aina video ma thai bani umte yengune kai video no haisibo Kaino nang toisha super hit chat ka ba film khaknam manida ina yam thunu muthalo natadi ne nang na tai charoi muthatraga na tai charoi di che nangni muthatlo hairagana film do nambagi awamal lo falak manga di pi batare kaino ta khoibe nang khali du bo ai de ta khoibi bu hek po minaba ibung ni khali bane aisu nanga hek pokminna ba nabung ni khallaga nangi film ama nambi bane adu nangna hero ni kumba pamdre muthatlo hairabani na numit taret ni gi manungda aina haiba senfam do pirakadab mafam matam aina hairakani Ima hoi ngasi hanba yarni che sangdi reception de lobiro loi loiraga lehorabani hoi ibema ibema mairabada phone amukta tawse China kai de phone noima
ꯑꯊꯨ ꯑꯀꯥꯏ ꯂꯩꯔꯒ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅꯅꯦ ꯏꯕꯨꯡꯉꯣ ꯃꯩꯔꯥꯕꯅ ꯂꯩꯔꯝꯕꯅꯤ ꯏꯃꯥꯕꯨ ꯐꯣꯟ ꯇꯧꯕ ꯍꯩꯇꯗꯥꯏꯅꯦ ꯍꯩꯇꯗꯅꯕꯨꯅꯦ ꯏꯆꯥꯗꯅ ꯑꯃꯨꯛ ꯍꯥꯏꯔꯤꯗꯣ ꯑꯩ ꯂꯩꯇ꯭ꯔꯗꯤ ꯀꯝꯗꯧꯕ ꯑꯩꯁꯨ ꯈꯔ ꯈꯔꯕꯨꯗꯤ ꯍꯩꯔꯦꯗ ꯆꯠꯂꯦ ꯍꯜꯂꯣ ꯏꯃꯥ ꯏꯃꯥ ꯅꯠꯇꯦ ꯃꯆꯥꯅꯦ ꯄꯥꯏꯍꯜꯂꯛꯀꯦ ꯄꯥꯏꯌꯣ 이붕어 마이라바 사이엔비세 hꯧꯖꯤꯛ 한바 야라니 하이네 낭부 아무ꯛ다 락바 야가드로 나 이 호스피탈 욕설래 파레 파레 타메고 이마 마이라바세 하나수 우데 마나시 ям 타와 야우리시부 파르마시가 팜바 꼬진진마 미두로 나테 너희 바bunga 하나 강나람바 마룹 엄마기 마사니 마부까수 얌 파그라자니 마나 깐나 호나리시나 까리 앙까노 앙까기 나테해 마팅 빵바니네 한dak matangsidane ma leiramdrabadi aikoi onthongna waranggoda potni aikoi thoidaga ngaujaba gaito oisalo nate nate mingondane lanaga khallunu ma doctor na kai hairaba doctor na hanba yarani hai marondo nangna makhada changaga amukta hangu ai amukta hangugi mairaba sel si pukho yani ma sel aingonda jawri kayada mabuk mapau phakraba angang no ni yengu sel do lo yadabagi orangani ne imana mabuk mapau phai hairisa sel do yam thun pitoko ikai jei ko mana lo haiba yaroi dabasini hospital asida hek lebadagi asangma sel pumna mak mana loina piribani intong na hakasagreda irudabagi weramgani ye kai de ijujadabano imana hairiba wadune hakachai hairise punna holaga pitoko mino wa mathak thangini masi ngang sidi 마, 세상 노인 소래 잘라지라. 이붕어, 셀디 깨암 짱그래. 이마 한절라게. 그이 노이마, 아이나 레이 드라마 때문에 이마대 달라오예. 인도 나가자 그래다. 이마이 나스테 pau드람 달라오게. 야래 붕어 부파봐. 붕어, 나는 셀부터 키버도 이사누 비시나네. 이까이 하이리. 마나 케스 강다 니마. 강다바 케스디 강갈로다나. 마다 레이버 시엔디 뱅다 레이버구머니게. 아이나 로밍고 마tamne ekta lowye. 뱅도 클로즈 레이버 마tam 야오바네. 거. 이붕어, 쌀라시 라오세. 나사누 비시가 내 앙나라바디 로이바 나이라로. 호이마. 아이 포차이 카라나 puto 포르마기. 이마 체주 부비로코. 호이 호이. Hey, por kulo thuagra manene. 이제 포차이가 로이 투가이그래. Hey, thuaijinu changunu sokane. Hayeng yu ngawa pharagane. Mana pamudana adum kapjarta pone. Hey, tumi legre ne. Amute yang chone. Yagas ichi da karina taurisibu ngarang aina pochai khara thugaira bududi ngasi di wa thorani se तामो चासीदा लेरे कहीं जांग चासीगे तामो amo hekta thongjoloda तामो ना चानिंग बे हेंजांग अमतदी हायु कइनो बिलेंद्री दो hekta iron chalo ngarang tu chalu bugi ba yagase fevre haire khara thu chalu chalo होय तामो kainu ni pot thugaru bugi chawgadra haraga mana harauna foreign gi type ta bet ta chaga pusalai jibu magi jibu hu ga hapchala chala masi ai ta puyatri itima rani di मादी बिलेन रिले नीने चखिने tima cha ji thause एटी थे नंग ओइ थक चलो tima ai brush ka mu tawri da tima ai ngarang pochai khara thugai khara male ai kaim khangongdre होइने ngarang di makon khara फजखरे खरा दि तोरम दौ माले tima ai na ngarang pochai khara thugai bdo rani na sarongdra na pakhalure ado ngasi di rani do yam harang na tobe ayuki
ꯀꯔꯤ ꯀꯔꯤ ꯋꯥꯔꯤꯕꯨ ꯁꯥꯟꯅꯈꯤꯒꯦ ꯑꯗꯨꯕꯨꯔꯣ ꯅꯪꯅ ꯏꯌꯨ ꯉꯥꯎꯔꯒ ꯇꯥꯔ ꯂꯩꯕꯗꯨꯗꯅꯦ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯅꯣ ꯑꯩ ꯅꯨꯄꯤ ꯊꯤꯔꯣ ꯅꯨꯄꯥꯅꯦ ꯑꯇꯣꯞꯄ ꯅꯨꯄꯤꯅꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯕ ꯅꯨꯄꯥ ꯅꯠꯇꯦ ꯑꯗꯨꯒꯤꯅꯦ ꯃꯥꯅ ꯍꯔꯥꯎꯔꯤꯗꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯏꯇꯩꯃ ꯉꯁꯤꯗꯤ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯖꯒꯣꯏ ꯇꯝꯕꯒ ꯑꯃꯠꯇ ꯆꯠꯂꯣꯏꯗ꯭ꯔꯣ ꯆꯠꯂꯔꯣꯏ ꯑꯩꯈꯣꯏ ꯖꯒꯣꯏ ꯇꯝꯃꯤꯟꯅꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯁꯤꯗꯨꯅ ꯂꯩꯔꯝꯃꯦ ꯑꯗꯨꯅ ꯇꯣꯛꯑꯦ ꯑꯗꯨꯗꯤ 이때만 ꯑꯩ 브러쉬 ꯑꯝꯇ ꯇꯧꯔꯨꯈꯤꯒꯦ ꯃꯥ ꯈ꯭ꯋꯥꯏꯅ ꯅꯛꯅ ꯇꯤꯟꯅꯕꯕꯨ ꯇꯥꯈꯣꯏꯕꯤꯅ ꯖꯒꯣꯏ ꯁꯥꯃꯤꯟꯅꯕ ꯑꯃꯗꯤ ꯂꯩ ꯃꯌꯨꯝꯗꯤ ꯀꯥꯏꯗꯩꯅꯣ ꯃꯌꯨꯝ ꯆꯞ ꯆꯥꯕꯤꯗꯤ ꯈꯪꯗꯦ ꯈꯨꯔꯥꯏ ꯑꯁ꯭ꯋꯥꯏꯗꯩꯅꯦ ꯍꯥꯏꯒꯨꯝꯗꯤ ꯇꯧꯕꯅꯦ ꯆꯍꯤ ꯀꯌꯥꯃꯨꯛꯀꯤ ꯂꯣꯟꯅꯣ ꯃꯤꯑꯣꯏꯗꯣ ꯀꯝꯗꯧꯒꯦ ꯂꯩꯈꯤꯗ꯭ꯔꯕꯤ ꯏꯃꯥꯟꯅꯕꯤꯗꯣ ꯑꯗꯩꯗꯤ ꯈꯔꯗꯤ ꯍꯟꯅꯤ ꯖꯒꯣꯏ ꯇꯝꯃꯤꯟꯅꯕꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨꯒ ꯃꯥꯒ ꯈꯟꯅ ꯆꯩꯅꯈꯤꯕꯒꯗꯤ ꯌꯥꯎꯕ꯭ꯔꯥ ꯂꯩꯈꯤꯗꯕꯗꯤ ꯃꯥꯜꯂꯦ ꯈꯣꯏꯕꯤꯗꯣ ꯖꯒꯣꯏ ꯇꯝꯕꯗꯤ ꯂꯥꯛꯏꯕ꯭ꯔꯥ ꯂꯥꯛꯈꯤꯗ꯭ꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯈꯣꯏꯕꯤ ꯍꯦꯛ ꯂꯥꯛꯄꯒꯅꯦ ꯑꯩꯉꯣꯟꯗ ꯁꯤꯒꯤ ꯅꯝꯕꯔꯁꯤꯗ ꯀꯟꯇꯦꯛ ꯍꯦꯛꯇ ꯇꯧꯕꯤꯔꯛꯑꯣ ꯐꯅꯤ ꯆꯠꯂꯨꯈꯤꯒꯦꯀꯣ ꯁꯨꯝ ꯂꯩꯖꯍꯧꯔꯒꯦ ꯉꯥꯏꯈꯣꯅꯦ ꯅꯤꯈꯥꯏ ꯑꯩꯒ ꯅꯨꯄꯤꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯅꯪꯅ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯉꯤꯗꯨꯅ ꯀꯔꯤꯒꯤꯅꯣ ꯑꯩ ꯃꯉꯣꯟꯗꯗꯤ ꯌꯦꯡꯗꯦꯅ ꯑꯩꯒ ꯅꯨꯄꯤꯗꯨꯒ ꯈꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯃꯉꯣꯟꯗ ꯌꯦꯡꯗ꯭ꯔꯗꯤ ꯅꯪꯅ ꯌꯦꯡꯉꯤꯗꯣ ꯑꯩꯉꯣꯟꯗꯅꯤꯅꯦ ꯑꯗꯨꯅ ꯀꯩ ꯋꯥꯈꯟꯗꯅꯣ ꯅꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯁꯨꯝ ꯌꯦꯡꯕꯅꯦ ꯅꯪꯒꯤ ꯈꯨꯌꯦꯡꯗꯣ ꯆꯨꯝꯗꯦꯀꯣ ꯅꯊꯃꯣꯏꯗꯒ ꯑꯩꯒꯤ ꯃꯃꯤ ꯑꯃꯨꯛ ꯇꯥꯁꯤꯜꯂꯝꯗꯣꯏ ꯃꯥꯜꯂꯤꯀꯣ ꯅꯪꯒꯤ ꯍꯥꯔꯠꯇꯣ ꯐꯛꯀꯥꯏꯔ ꯌꯦꯡꯅꯤꯡꯉꯤꯀꯣ ꯍꯥꯔꯠꯇꯣ ꯐꯛꯀꯥꯏꯔꯗꯤ ꯁꯤꯔꯣꯏꯗ꯭ꯔꯣ ꯄꯨꯂꯤꯁ ꯅꯨꯄꯤꯅꯤꯅ ꯃꯤ ꯍꯥꯠꯄꯒꯁꯦ ꯀꯩꯁꯨ ꯂꯩꯇꯅ ꯈꯜꯂꯦꯅꯦ ꯑꯗꯨ ꯍꯥꯏꯅꯨ ꯃꯅꯤꯄꯨꯔꯗ ꯄꯥꯈꯪ ꯑꯃ ꯁꯤꯕꯁꯦ ꯂꯩꯁꯥꯕꯤ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝ ꯃꯥꯡꯖꯈ꯭ꯔꯖꯥꯠꯅꯤꯀꯣ ꯆꯠꯁꯤꯜꯂꯥꯎ ꯀꯥꯟꯗꯦ ꯃꯣꯍꯣꯅꯦ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ ꯁꯤꯕꯨ ꯊꯣꯏꯍꯣꯏꯒꯤ ꯃꯌꯨꯝ ꯑꯣꯏꯕꯤꯕ꯭ꯔꯣ ꯑꯧ ꯃꯥꯅꯦ ꯁꯤ ꯊꯣꯏꯅ ꯑꯥꯗꯒꯤ ꯄꯤꯔꯛꯄꯅꯦ ꯑꯩ ꯑꯃꯨꯛ ꯌꯧꯁꯤꯟꯖꯈ꯭ꯔꯒꯦ ꯐꯅꯤ ꯏꯕꯨꯡꯉꯣ ꯄꯤꯔꯝꯃꯕ ꯑꯧ ꯄꯤꯔꯝꯃꯕꯅꯤ 이베마 ꯅꯪꯒꯤ ꯊꯣꯏꯅ ꯀꯥꯔꯗ ꯑꯃ ꯊꯥꯔꯛꯏ ꯁꯦ ꯑꯩꯈꯣꯏ ꯊꯣꯏꯁꯦ ꯑꯥꯗ ꯂꯩꯈꯤꯕꯗꯒꯤ ꯍꯦꯟ ꯔꯥꯏꯇꯤꯡꯒꯁꯦ ꯌꯥꯝ ꯐꯖꯔꯦ ꯃꯥ ꯍꯩꯃꯥ 이ꯕꯨꯡꯉꯣ ꯅꯪ ꯂꯥꯛꯑꯕꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯨꯌꯥꯝ ꯄꯣꯔꯛꯏꯁꯤꯕꯣ ꯁꯤ ꯕꯣꯇꯜꯁꯦ ꯍꯟꯗꯛ ꯅꯧꯅ ꯂꯣꯟꯆ ꯇꯧꯕꯅꯤ ꯑꯩꯈꯣꯏ ꯄꯥꯎꯅ ꯊꯤꯜꯂꯨꯆꯣꯅ ꯊꯤꯜꯂꯤꯅꯤ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦꯗ ꯅꯆꯟꯅꯨꯄꯤꯒꯅꯦ ꯉꯥꯏꯍꯥꯛꯇ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯨ ꯏꯃꯥ ꯆꯥ ꯂꯣꯜꯂꯨꯒꯦꯀꯣ ꯌꯥꯔꯦ ꯃꯥ ꯑꯩ ꯂꯣꯜꯂꯛꯀꯦ ꯌꯥꯅꯤ ꯅꯁꯥꯗꯣ ꯅꯪ ꯃꯇꯝ ꯈꯔ ꯄꯣꯊꯥꯈꯣ ꯏꯃꯥ ꯂꯣꯜꯂꯨꯒꯦ ꯄꯣꯊꯥꯕꯗ ꯋꯥꯔꯦꯗ ꯌꯥꯅꯤ ꯐꯝ ꯍꯛꯆꯥꯡ ꯈꯔ ꯅꯨꯡꯉꯥꯏꯔꯕ ꯀꯩꯁꯨ ꯇꯧꯗ꯭ꯔꯤ ꯑꯩꯒꯤꯗꯃꯛ ꯌꯥꯝ ꯋꯥꯕꯤꯔꯦ ꯋꯥꯗꯦꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯦꯜꯂꯦ ꯑꯗꯨꯅ ꯑꯉꯝ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯍꯤꯡꯃꯤꯟꯅꯕ ꯇꯥꯕꯅꯤ ꯌꯥꯝ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤꯅꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤꯗ ꯑꯩꯉꯣꯟꯗ ꯅꯪꯒꯤ ꯇꯣꯜꯂꯤꯕ ꯂꯃꯟꯁꯦ ꯑꯩ ꯁꯣꯏꯗꯅꯗꯤ ꯁꯤꯡꯅꯤ ꯁꯣꯏꯗꯅ ꯁꯤꯡꯒꯗ꯭ꯔꯅꯦ ꯁꯤꯡꯒꯦꯗꯤ ꯈꯜꯂꯦ ꯉꯝꯕ ꯉꯝꯗꯕ ꯍꯥꯏꯕꯗꯨꯅ ꯅꯪ ꯍꯥꯏꯔꯛꯄꯩ ꯃꯇꯨꯡ ꯏꯜꯂꯦ ꯁꯤꯡꯕ ꯉꯝꯃꯣꯏꯗꯕꯗꯗꯤ ꯑꯩꯁꯨ ꯍꯥꯏꯔꯣꯏꯗ ꯍꯥꯏꯔꯧꯅꯦ ꯑꯩ ꯉꯝꯒꯗ꯭ꯔꯥ ꯌꯦꯡꯒꯦ ꯀꯣꯟꯅ ꯍꯥꯏꯔꯒꯦ ꯌꯥꯗꯦꯍꯦ ꯀꯩꯁꯨ ꯍꯧꯖꯤꯛ ꯍꯥꯏꯔꯝꯗꯅꯤ ꯅꯪ ꯅꯌꯨꯝ ꯆꯠꯄꯒ ꯌꯥꯔꯣꯏ ꯑꯩꯅ ꯍꯥꯏꯕꯁꯦ ꯁꯣꯝ ꯁꯣꯏꯗꯅ ꯌꯥꯕꯤꯅꯤꯀꯣ ꯅꯪꯅ ꯁꯣꯝ ꯍꯥꯏꯔꯛꯏꯁꯦ ꯏꯟꯇꯣꯛꯅ ꯍꯥꯀꯠꯆꯈ꯭ꯔꯦꯗ ꯁꯣꯝꯗꯣ ꯍꯥꯏꯔꯛꯀꯅꯣꯕ ꯃꯤꯡ ꯍꯦꯛꯇ ꯀꯧꯔꯛꯑꯣ ꯍꯥꯏꯔꯛꯑꯣꯁꯦ ꯁꯣꯝꯒꯤ ꯁꯍꯦꯟꯕꯤꯒꯤ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜꯁꯤꯅ ꯑꯗꯣꯝꯒꯤ ꯐꯖꯔꯕ ꯁꯛꯇꯝꯗꯣ ꯃꯃꯤ ꯁꯥꯃꯜꯂꯦ
ꯑꯩꯈꯣꯏꯒꯤ ꯐꯖꯔꯕ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯐꯤꯖꯣꯜꯅ ꯂꯩꯇꯦꯡꯗꯨꯅ ꯁꯩꯍꯟꯕꯤꯒꯤ ꯐꯖꯔꯕ ꯁꯛꯇꯝꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯌꯦꯡꯅꯤꯡꯉꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ 이마다 사우드나버 크라이비오 에이 빠붕나 나이드나 레르마니 에이 묵살레 अंकल अखोई नुपीजी मसा याम फसब नुपाजी मसा याम थीब नुपीजी सुक्या है यादब सी कमाई तो याहन्ने ए मधु याननब फॉर्मूला दी मखन मखन मयाम हम लेरिदुदी फॉर्मूला मयाम दी द पांचल लोरे कई एरा नुपीदन गर याद लाते या पोंतेदा अदुई फॉर्मूला मयाम दो पुलप पाल सुक्या है याद्रब अदुई कमाई तो देनोबा सेल खर पीरगा मी खर नीगा ममाइदुदा इसी असिल लोई केनो अदई अदुम याजरानी नंग मंगालै मसी ममाइदे एसिड हाइजलदी नंग मंगालै मसी लौब ngumudro मंगालै मन ममाइदे एसिड हाइजलगा सुबलखा मालसु सेल फना पाइद्रसु सेन फना तलसु अइदी मंगालै मदी अदुम नुसिगिनी नंगनदी खल्लिबा मानदी सु खन्दिसि कइगिनोबा खंगनबो खोनि लोंदुसिदी होंगनी याम चावनो पोस्टा न होंगदौरी ए बेमा नलाय लाओ चाव लाओ फम लाओ चाव चाव से सिदेक ते फम बेमा हिदाक सि नंग ने पिजेद्रगदिने चावगो याबजा नते नंग तो पिजरम निंगाइनेना जगुमदा गारिबा ngang चाब हेंग माने बेमा से हिदाक सि नंग तो पिजरम कईगिनो नंगना हिदाक चावाद्रदिया नंगदी लाक्सु लाक्तना हेक्ति लाग्या फुंतेने मी केद्रदि कमाय लाक्तोइनो केरे लाक्तरदि नंगी नुपीने हाइबदु सोपोइद्रा दादा स्टूडेंट्स ब्लॉक रोखी असे आइसे आंटी तानिंग थो आसिने ओ आसे कइनो नुइ ngangni दुबो अइबु हाट के हाइरो मसी हिदाक चादरदि ब्रेन जे नुसि चंगम कइनो फरे बेमा नंग हाफमोको को आई क्लास अमत लौरकीगे मसीदी हिदाक तो अदु लेमने खथु बिजो पुंग लोय हेदोख्रमने से हयें खैदे आई लाक्ट्रसु पुंग हेताबगा चसलुको कईगुम चाद्रदि लोहंग तोक्चनी लोहंग तो गा पते आई इम्बा कलोय तौलुरबनी होइने लुहोंगदि तोइने हिदाक तो चाद्रदिने नुपा अतोपगा लुहोंगनी हाइबा नंगसु मुंग स्टेप बक्सलाबा फजब नुपी को नुपा से वाई जे चुमजानी इस याम तो कच्चे इस नुपा से हिदाक चाओदि यादे नतु थिबे याम पामै मोंगनिने याम चुम वाफमनी आई हेंगे फजन चाजरगे नंगी शक्तम न थल्लब आईगी थमुशिना हंगली तत्तन नंगी थामोइदा नंगी शक्तम न थल्लब आईगी थमुशिना हंगली तत्तन नंगी थामोइदा नंगी पुंशीले पुंपोइगा हाइना नंबुनुशी
ꯁꯤꯜꯂꯔꯕꯁꯨ ꯀꯜꯂꯛꯎꯗꯦ ꯀꯅꯥꯁꯨ ꯌꯦꯡꯅꯤꯡꯂꯨꯗꯦ ꯑꯇꯣꯞꯄ ꯅꯍꯧ ꯌꯥꯎꯗ ꯃꯤꯀꯨꯞꯇ Ahingi tandangum Yingada Pukning hurava Aguk taguk lava Ahingi tandangum Nangi shaktamna thallava aigi thamoishina Hangli tattana nangi thamoida Nangi shaktamna thallava aigi thamoishina Hangli tattana nangi thamoida Nangai punshilai pun oigadra haina Nangu nushiruba tumhakkai thamoishina pakhachaine aibu Thadoktuna chakadaram haina Stay jagane nikai ba yaba dress ka pangadro. ꯀꯔꯝꯕ ꯈꯨꯅꯤꯛꯅꯣ ꯌꯥꯝ ꯂꯥꯡꯕꯒꯤꯔꯣ ꯅꯠꯇ꯭ꯔꯒ ꯑꯇꯞꯄꯒꯤꯔꯣ Isaidubu oh ai isai chaklage ai jagoi charage ai isai chaklage ai jagoi charage ꯑꯗꯨꯒꯤ ꯏꯁꯩꯗꯨꯒꯤ ꯑꯣꯏꯔꯗꯤ ꯃꯣꯔꯦꯒꯤ ꯐꯨꯔꯤꯠ ꯂꯩꯒ ꯌꯥꯝ ꯌꯦꯛꯄꯗꯣ ꯑꯗꯨꯅ ꯐꯗꯧ ꯃꯥꯜꯂꯦ Yare bema more furit lichaning yam hango Nangi sidagi ne foreign man ba kara kotak tauba ma yengjageba ꯌꯥꯅꯤ ꯑꯁꯣꯝꯗꯩꯁꯨ ꯌꯦꯡꯕꯤꯔꯣ Oh chongi jira foreign party je ꯍꯣꯏ Wimau sida leile Ibema chitap sare machuju tagubindagi machuni Noigi dressing room kadom da leige ꯁꯣꯝꯒꯤꯁꯤꯗ ꯆꯪꯕꯤꯔꯣ Miga thajal ko Ibema chap chare horene ining ti ngai ni khairu yare Ibema aigi chanupi ma kak lei magi ama leraktradi ne hekta chaudoi ba amta khange ba ꯑꯁꯤꯗ ꯍꯦꯛꯇ ꯌꯦꯡꯕꯤꯔꯣ chongi jira ꯍꯣꯏ Ibema si oina leirage aigi chanupi do nanga wang chauba chap mane Adu nangonda charadi chap charani Adu na sidam television biru soba ꯆꯥꯔꯝꯗ꯭ꯔꯁꯨ ꯑꯗꯨꯝ ꯄꯣꯔꯛꯄ ꯌꯥꯅꯤꯌꯦ Aduga hanton jin taulaba nati isau kanin graba ichanni Du lipiu kadoragi chap jani nangonda television biu ꯁꯤ ꯌꯥꯗ꯭ꯔꯦ ꯌꯦꯡꯉꯨꯅꯦ Haima yam fajaye chap charani ma kayam haramni khangaba adu hekta lorage yare ꯁꯣꯁꯤ ꯁꯣꯝꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ Mani Electric yamna kanaba machaknine nabladi sidanna sungtuk tokloi ꯀꯩꯅꯣꯝꯇ ꯍꯪꯒꯦꯕ kanano kaura iduna ꯁꯤꯕꯨ ꯔꯥꯅꯤ ꯍꯣꯏ ꯃꯌꯨꯝꯂꯣ rani haji ningthongga mayum palapodro ꯃꯥꯅꯦ oh yani ai koktorke ai ningthongga nupi amta tholone he ꯑꯣ ꯇꯥꯔꯦ ꯇꯥꯔꯦ tabu pai thokna han ꯍꯩꯃꯥ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯀꯥꯈꯠꯂꯛꯑꯣ ꯁꯦ ꯁꯤꯗ ꯐꯝꯃꯣ ꯑꯩꯗꯤ ꯅꯣꯏꯗ ꯆꯠꯂꯨꯔꯕꯅꯦ ꯄꯥꯕꯨꯡꯅ ꯅꯪ ꯂꯨꯍꯣꯡꯈ꯭ꯔꯦ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯏꯟꯚꯥꯏꯇꯦꯁꯟꯒ ꯑꯝꯇ ꯄꯤꯔꯛꯇ꯭ꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯃꯔꯥꯡ ꯃꯔꯥꯡ ꯇꯧꯕꯗꯨꯗ ꯀꯥꯎꯔꯤ ꯑꯣꯏꯔꯝꯅꯤ ꯇꯨ ꯑꯩꯈꯣꯏ ꯅꯨꯄꯥꯅꯦ ꯑꯁꯤꯕꯨ ꯅꯪꯒꯤ ꯅꯨꯄꯥꯔꯣ ꯃꯥꯅꯦ ꯅꯪꯒꯤ ꯅꯨꯄꯥꯁꯦ ꯀꯨꯔꯥꯛꯅꯒ ꯌꯥꯝ ꯇꯣꯡꯉꯝꯗꯣꯏ ꯃꯥꯜꯂꯤ
ꯑꯩꯉꯣꯟꯗꯅꯤ ꯃꯥ ꯍꯥꯏꯁꯦ ꯑꯗꯨꯗꯤ ꯈꯤꯇꯪ ꯍꯦꯟꯃꯟꯗ꯭ꯔ ꯁꯦꯝꯕ ꯑꯩꯒꯤ ꯃꯤꯡꯗꯤ ꯃꯥꯅ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯑꯩꯈꯣꯏꯅꯤ ꯊꯥꯏꯅ ꯐꯣꯇꯣ ꯀꯥꯞꯃꯤꯟꯅꯕꯗꯣ ꯑꯗꯨꯗ ꯑꯩꯅ ꯃꯤꯡ ꯇꯥꯛꯄ ꯑꯗꯣ ꯅꯪꯅ ꯂꯥꯛꯏꯁꯦ ꯀꯩ ꯂꯩꯒꯦ ꯅꯪꯅ ꯍꯥꯟꯅ ꯗ꯭ꯔꯃꯥ ꯌꯥꯎꯔꯝꯕꯗꯣ ꯑꯗꯨꯗ ꯑꯝꯇ ꯆꯠꯃꯤꯟꯅꯧꯁꯦꯅ ꯂꯥꯛꯏꯅꯦ ꯅꯪ ꯗ꯭ꯔꯃꯥ ꯑꯃꯨꯛ ꯌꯥꯎꯔꯒꯦ ꯍꯥꯏꯔꯣ ꯀꯥꯏꯗꯩꯅꯣꯍꯦ ꯅꯣꯏꯒꯤ ꯗ꯭ꯔꯃꯥꯒꯤ ꯗꯤꯔꯦꯛꯇꯔꯗꯨꯗꯅꯦ ꯏꯪ ꯇꯞꯄ ꯋꯥꯉꯥꯡ ꯁꯉꯥꯡꯒꯗꯣ ꯈꯤꯇꯪ ꯇꯝꯕꯤꯌꯣꯅ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯃꯗꯨꯗꯤ ꯌꯥꯔꯛꯑꯣꯏꯌꯦ ꯑꯩꯈꯣꯏ ꯇꯥꯃꯣꯒ ꯇꯥꯟꯅꯋꯣ ꯃꯣꯏ ꯇꯥꯃꯣ ꯀꯔꯤ ꯂꯩꯔꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯁꯤꯅ ꯀꯩꯅꯣꯝ ꯇꯥꯟꯅꯁꯦꯌꯦ ꯑꯗꯨꯗꯤ ꯑꯩ ꯆꯥ ꯂꯣꯜꯂꯨꯈꯤꯒꯦ ꯅꯣꯏꯕꯥꯅꯤ ꯉꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯨꯀꯣ ꯀꯔꯤ ꯇꯥꯟꯅꯁꯦꯕ ꯏꯪ ꯇꯞꯄ ꯈꯤꯇꯪ ꯈꯪꯅꯤꯡꯕ ꯑꯗꯨꯗꯤ ꯌꯥꯝ ꯂꯥꯏꯈ꯭ꯔꯖꯥꯠꯅꯤꯗ ꯑꯩꯅ ꯑꯣꯖꯥ ꯑꯣꯏꯖꯔꯤꯁꯦ ꯂꯞ ꯀꯣꯆꯤꯡ ꯁꯦꯟꯇꯔꯗꯅꯤ ꯑꯣꯟꯂꯤ 1 week ꯑꯗꯨꯗ ꯏꯁꯥꯅ ꯊꯋꯥꯏ ꯈꯤꯇꯪ ꯌꯥꯎꯖꯔꯒꯗꯤ ꯅꯨꯃꯤꯠ 4-5ꯅꯤꯗ ꯍꯦꯛꯇ ꯌꯥꯕ ꯄꯣꯠꯅꯤꯗ ꯍꯌꯦꯡ ꯑꯗꯨꯝ ꯆꯠꯃꯤꯟꯅꯕ ꯌꯥꯒꯗ꯭ꯔꯥ ꯀꯩꯗꯧ ꯌꯥꯔꯣꯏꯗꯣꯏꯅꯣ ꯑꯩꯅ ꯑꯣꯐꯤꯁ ꯀꯥꯕꯗ ꯄꯨꯂꯞ ꯑꯗꯨꯝ ꯆꯠꯃꯤꯟꯅꯈ꯭ꯔ ꯂꯣꯏꯔꯦ ꯀꯔꯤꯒꯨꯝꯕ ꯈꯨꯄꯥꯛꯅ ꯁꯠ ꯂꯥꯎ ꯊꯥꯔꯕ ꯁꯠ ꯂꯥꯎ ꯄꯥꯛꯊꯒꯗꯕꯅꯤ ꯈꯪꯉꯦꯗ꯭ꯔꯥ ꯊꯥꯔꯣ ꯍꯦ ꯈꯪꯉꯦꯀꯣ ꯑꯗꯨꯅ ꯅꯣꯏ ꯅꯨꯄꯤꯗꯤ ꯋꯥꯡ ꯆꯥꯎꯕꯅꯤꯅꯅꯦ ꯍꯣꯏ ꯑꯣꯖꯥ ꯈꯔ ꯁꯔꯥꯗꯤ ꯂꯤꯠꯄ ꯍꯩꯇꯥꯏ ꯈꯪꯉꯦꯀꯣ ꯑꯗꯨꯝ ꯍꯩꯔꯅꯤ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯀꯟꯁꯇꯦꯕꯜ ꯑꯣꯏꯕꯅꯤꯅ always time ꯂꯨꯄꯥ 10 ꯆꯞꯄꯤꯗꯣ ꯈꯔꯗꯤ ꯀꯥꯏꯔꯒ ꯁꯤꯗ ꯍꯥꯞꯄ ꯇꯥꯏ ꯅꯪꯅ ꯍꯥꯏꯕꯗ ꯃꯥꯅ ꯌꯥꯔꯛꯇ꯭ꯔꯕ 10 ꯆꯞꯄꯤꯗꯣ ꯁꯦꯠ ꯈꯪꯉꯦꯀோ ꯑꯩꯅ ꯍꯥꯏꯔꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯍꯣꯏ ꯑꯣꯖꯥ ꯅꯣꯏ ꯅꯨꯄꯤꯅ ꯅꯣꯡꯃꯩꯅ ꯁꯥꯠ ꯂꯥꯎ ꯅꯝꯃꯛꯑꯕ ꯈꯨꯠ ꯁꯥꯠ ꯂꯥꯎ ꯊꯥꯡꯉꯛꯀꯗꯕ ꯈꯪꯕ ꯑꯩꯉꯣꯟꯗ ꯅꯃꯧꯅꯤ ꯅꯃꯤꯠꯇꯣ ꯃꯨꯟꯅ ꯌꯦꯡꯒꯗꯕꯅꯤ ꯑꯗꯨꯒ ꯈꯣꯏꯔꯨꯝ ꯃꯣꯃꯣꯟ ꯇꯧꯁꯜꯂꯒ ꯆꯪꯉꯛꯑꯣ ꯑꯩ ꯍꯥꯏꯁꯤ ꯂꯣꯏ ꯈꯪꯉꯅꯤꯀꯣ ꯍꯩ ꯀꯩꯅꯣ ꯅꯤꯡꯊꯧ ꯅꯪ ꯇꯧꯏꯗꯨꯕꯣ ꯑꯩꯗꯤ ꯑꯣꯖꯥꯗ ꯅꯣꯡꯃꯩ ꯅꯝꯃꯤꯕ ꯅꯤꯡꯉꯨꯔꯦꯅꯦ ꯁꯤꯔꯝꯅꯤꯗ 이비엠 시부 거의 토이기 마시네 들었네. 마리 오자. Here we go. 잉 따바 기당 강닝바. 보이네. 타이는 이비엠 시얌 킹 김니네. 기당 잉 답답어디 파버니. 아도 이비엠 나 누파두기 포토 바이오다타가디 아웃암나트로. 포토 누파디. ꯅꯪꯅ ꯌꯥꯅꯕ ꯍꯣꯠꯅꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯐꯣꯇꯣ ꯕꯥꯏꯑꯣꯗꯥꯇꯥ ꯌꯥꯎꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅ ꯐꯣꯔꯃꯨꯂꯥ ꯄꯥꯟꯗꯣꯏꯅꯣ? ꯅꯤꯡꯊꯧ, ꯅꯪ ꯏꯕꯦꯝꯃꯗ ꯁꯦꯟꯇꯔꯁꯤꯒꯤ ꯔꯨꯜꯁꯤꯡꯗꯨ ꯑꯝꯇ ꯍꯥꯏꯗ꯭ꯔꯕꯣ? ꯑꯣꯖꯥ, ꯃꯥꯒ ꯈꯨꯗꯛꯇ ꯍꯥꯊꯨ ꯂꯥꯛꯄꯅꯤꯅ ꯀꯔꯤꯝꯐꯥꯎ ꯈꯪꯉꯝꯃꯔꯣꯏ. ꯐꯔꯦ, ꯑꯗꯨꯗꯤꯅꯦ ꯔꯨꯝ ꯅꯝꯕꯔ 3ꯗ ꯆꯠꯂꯣ ꯀꯣ, ꯑꯗꯨꯒ ꯐꯣꯔꯝ ꯐꯤꯜꯑꯞꯁꯤꯡꯗꯣ ꯐꯖꯅ ꯃꯦꯟꯁꯜꯂꯝꯃꯣ, ꯔꯨꯜꯁꯤꯡꯗꯨꯁꯨ ꯄꯥꯔꯝꯃꯣ. चलो अदुदी आई मागी से अमत लोइसलखिगे को होय ओजा चलो लाओ चसी लाओ मुआ पुलिस की नुपा होइबसे न खरदि वारे ने हा मैडम ꯀꯩꯅꯣ ꯅꯪ ꯌꯦꯡꯉꯤꯗꯨꯕꯣ? ꯑꯗ ꯌꯦꯡꯕꯅꯤꯗ. ꯑꯣ, ꯑꯩꯈꯣꯏ ꯃꯥꯒ ꯄꯥꯕꯨꯡꯒ ꯊꯕꯛ ꯂꯣꯏ ꯆꯠꯊꯣꯛꯈꯤꯕ. ꯑꯗꯨꯅ ꯌꯨꯝꯁꯤꯗ ꯏꯊꯟꯗ ꯉꯥꯏꯕ. ꯑꯗꯨꯅ ꯈꯤꯇꯪ ꯆꯦꯛꯁꯟꯗ ꯌꯥꯗꯕ. ꯂꯥꯛꯑꯣ, ꯉꯥꯛꯇꯪ ꯀꯥꯈꯠꯂꯛꯑꯣ. ꯉꯥꯏꯈꯣꯍꯦ, ꯁꯤꯗ ꯑꯗꯨꯝ ꯂꯩꯔꯝꯃꯨ. ꯃꯤꯅ ꯎꯔꯒ ꯀꯩꯅꯣꯝ ꯈꯟꯒꯤꯅꯤ. ꯑꯩꯈꯣꯏ ꯁꯥꯏꯁꯦ ꯆꯤꯟ ꯆꯅꯞꯅꯈ꯭ꯔꯖꯥꯠꯅꯤꯀꯣ. ꯑꯩ ꯗ꯭ꯔꯦꯁ ꯍꯣꯡꯉꯨꯒꯦ, ꯁꯤ ꯑꯗꯨꯝ ꯐꯝꯃꯝꯃꯨ. ꯂꯦꯡꯒꯅꯨꯀꯣ. ꯁꯤ ꯎꯔꯦꯗꯅ. ꯑꯩꯅ ꯅꯪꯉꯣꯟꯗ ꯊꯕꯛ ꯆꯠꯃꯤꯟꯅꯁꯦꯅ ꯍꯧꯔꯤꯁꯦ ꯆꯅꯞꯅꯩꯌꯦꯅ ꯅꯪꯅ ꯈꯜꯂꯝꯒꯅꯤ. ꯁꯥꯎꯅꯨꯀꯣ. ꯁꯥꯎꯗꯦꯗ. ꯁꯥꯎꯔꯁꯨ ꯀꯩꯝ ꯇꯧ ꯉꯝꯃꯣꯏꯗ. ꯑꯩꯅ ꯊꯤꯒꯠꯂꯤꯁꯦ ꯅꯪꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤꯕꯅꯤ ꯅꯠꯇ꯭ꯔꯣ?
Ma, ai kainom kaure, ngaktang phamamuko. Mairaba. Kay muk tawrage? Wa amta sengdokjage tawbane. Somna yamlana khalamani aibu. Kay matangin? Aina somda yetkibado. Nangna sa enbibu kayam yamna nungsige yengthokpane. Hojikti yenge. Somna sa enbibu thamoi sengna nungsi haiba ai khange. Ai amu hana yelaroi thungna boibiu saubinu ko. Ai kaisu saujade. Yam hena khanjambiruno da. Ai di khange. Sa enbina sombu yam nungsi haibase. Aina su nungchije. Yumda su ima pabung mena luhongnaba hainaribani. Yam bare sauba yade ko. Aina ngaktang yetkibagi. Ai amuk chatlukige. Hoi. Bema, soidun farakani. Na warasu wana matam kitang dine. Spare to bide yadre ko. Doctor na haiba hidak pumnamak chaba loire. Maduda loisalabade haidana pabungna chairasu chaina yam wana lakchabane. Uncle ga kuini su doctor chatlurabane. Doctor na haibada brain yam improve lere hai. Numit tarani danga charaga yengkisi hai. Numit tarani do charasu phatrabade kamdoba. Aina magi mawong sida nuaitabadagi michai kaya khangduna mafam sida lakhibane. Bema, ꯑꯩꯈꯣꯏꯁꯨ ꯅꯪꯒꯤ ꯑꯋꯥꯕ ꯂꯣꯏꯅ ꯈꯪꯉꯤ ꯌꯥꯔꯒꯗꯤ ꯋꯥꯔꯁꯨ ꯋꯥꯅ ꯃꯇꯝ ꯈꯤꯇꯪ ꯈꯪꯃꯤꯟꯅꯈꯤꯁꯤꯕ ꯐꯔꯦ ꯑꯩ ꯅꯨꯃꯤꯠ 10ꯗꯨꯃꯗꯤ ꯃꯥꯕꯨ ꯍꯤꯗꯥꯛ ꯄꯤꯖꯕ ꯂꯥꯛꯈꯤꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯂꯥꯛꯇꯕꯗ ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ ꯕꯣꯁ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯒꯤꯗꯃꯛꯇ ꯋꯥꯕꯤꯈ꯭ꯔ ꯃꯥꯜꯂꯦ ꯄꯨꯝꯅꯃꯛꯀꯤ ꯂꯃꯟ ꯑꯩ ꯁꯤꯡꯖꯒꯦ ꯑꯩꯕꯨ ꯀꯩꯁꯨ ꯅꯨꯡꯁꯤꯕꯤꯗꯕ ꯃꯤ ꯑꯃꯅ ꯑꯩꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯤꯕꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯁꯨ ꯃꯥꯒꯤ ꯑꯄꯥꯝꯕꯗꯣ ꯊꯨꯡꯅꯕ ꯍꯣꯠꯅꯒꯅꯤ ꯃꯉꯥꯂꯩꯃꯥ ꯑꯩ ꯉꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯂꯔꯣꯏ ꯕꯣꯁ ꯑꯩꯒꯤꯗꯃꯛꯇ ꯃꯤꯉꯣꯟꯗ ꯋꯥꯍꯟꯕꯤꯒꯅꯨ ꯑꯩ ꯆꯠꯂꯒꯦ ꯕꯣꯁ ꯗꯨꯀꯥꯂꯤꯕꯦꯝꯃ ꯑꯩꯅ ꯐꯣꯟ ꯇꯧꯔꯛꯏꯁꯦ ꯅꯪꯒꯤ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯇꯝꯕꯤꯒꯦꯅ ꯇꯧꯔꯛꯄꯅꯤ ꯀꯅꯥꯅꯣ ꯅꯪꯕꯣ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯄꯥꯎꯗꯣ ꯇꯥꯔꯒ ꯈꯪꯒꯅꯤ ꯀꯩ ꯄꯥꯎꯅꯣ ꯍꯥꯏꯁꯦ ꯄꯥꯎꯗꯣ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯔꯛꯀꯦ ꯑꯗꯨ ꯍꯥꯟꯅ ꯌꯦꯡꯉꯣ ꯀꯅꯥꯒꯤ ꯚꯤꯗꯤꯑꯣ ꯅꯪꯕꯨ ꯑꯩꯅ ꯍꯦꯔꯣꯏꯅꯤꯟ ꯀꯨꯝꯍꯟꯕꯅꯦ ꯅꯪꯅ ꯉꯥꯡꯉꯤꯗꯣ ꯑꯩ ꯀꯩꯝ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯃꯤ ꯑꯣꯟꯅꯔꯝꯃꯅꯤ ꯐꯔꯦ ꯚꯤꯗꯤꯑꯣꯗꯨ ꯊꯥꯔꯛꯑꯒꯦ ꯔꯤꯂꯤꯁ ꯇꯧꯗ꯭ꯔꯤꯉꯩꯗ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯑꯃꯨꯛꯇꯪ ꯇꯧ ꯑꯗꯨꯒ ꯅꯪ ꯋꯥꯈꯜ ꯇꯥꯔꯅꯤ ꯍꯜꯂꯣ ꯍꯜꯂꯣ ꯇꯤꯜꯄꯤꯌꯨ ꯀꯩꯗꯧꯔꯒꯦ ꯆꯞ ꯆꯥꯅꯤ ꯅꯉꯣꯟꯗ ꯑꯃꯨꯛꯇ ꯂꯤꯁꯤꯟꯕꯤꯌꯨ ꯗꯨꯀꯥꯂꯤꯕꯦꯝꯃ ꯅꯪ ꯚꯤꯗꯤꯑꯣꯗꯨ ꯌꯦꯡꯉꯕ꯭ꯔꯣ ꯀꯩꯅꯣ ꯅꯪ ꯇꯩꯁꯦ ꯅꯪꯒꯤ ꯚꯤꯗꯤꯑꯣꯗꯨ ꯃꯨꯠꯊꯠꯂꯣ ꯍꯥꯏꯔꯒꯗꯤ ꯂꯨꯄꯥ ꯂꯥꯈ 3 ꯄꯤꯌꯣꯅ ꯍꯥꯏꯔꯁꯤꯔꯥꯅ ꯈꯜꯂꯤꯕ ꯑꯩꯅ ꯍꯥꯏꯕ ꯁꯦꯟꯐꯝꯗꯨ ꯄꯤꯕ ꯇꯥꯕ ꯄꯤꯒꯗꯕ ꯃꯐꯝ ꯃꯇꯝ ꯑꯩꯅ ꯍꯥꯏꯔꯛꯀꯅꯤ ꯊꯝꯃꯦ এডমিশন 9-12 ঠিক আছে আজি মই ঘৰত অলপ সোনকালে যাম ভাইটিৰ পইচা পঠাব লাগে জাৰো এই নং আইকো কইগিনো না সাম থেং লাইদি
Kaino, sarna haiba pungduji tadriye. Hey, nasin thino, gari sa tamam sijalaga. Hey, sida tamge hardine. Langning mo matamna lakpadi yaro, khamba. Sar adumna di haibiganu da. Phazan phazan hainasi. Ai mafam se tamasu ai tamdrasu yai. Ai chale. Hey, ngai khon heibe ma. Ai na hojik tawri do. Class ni ne. Nang di ingba tappa tamba la ini haidai ne. Aduna minaga thina sauna nganga aga su nangna irena tapthana nganga tamba. Khange ko. Yong. Aina hujik tawkriba adumaina ne. Namu taw. Aina kamai tawrke do yong. Come on, lao. Ai lage ko. Ha. Ai she nangni khaba. Admission nore bore kore. Ah? Amta ngai ko. Sir kari. Hey, kaino nang toisa. Sir ai class yaujaba lakse. Aduga karigino adu thengna la idea. Sir na haiba matam dudi hendri kaino. Nachin thino. Gari yadaba ma sijalaga. Mafam se noina tamninga ga tam tanindra ga to. Madu yaroi. Sir na pangsau sagot pi. Asau dong ta phadabi. Mahei tambala ko student amada adumain sagot piradi kamai tongni. Khange dana? Ah. To adun. Adumaina mina sagot pamatamda. Ingna tapna to be cool do. Khange ko? Khange Chalo sir. classroom le. Ai lag. Hoi sir. Okay, okay. Saurien hariba nipa dubu sagai saubrene hai. Karigino babu? Ipa na haibdi. Sagai ka chaudana lekai du moi gi mi ka yam leibra na haibai wani da. Babu, khana chaina bagati tawunu ko. Akhoi di miro sulejade ipai chadane ba. As mapa politician gi machane da chadhe chai de ko. Pakhunga di hainu khumi de ko. Kaino babu na ngangi dubo. Hey, napa se bole pakada bani pani ne. Adugi mathakte siamore kadori ba. Adugi nine aina moi gi sanga chaubra ni yam lebra ina hangi se. Babu na CM oibaga moi gi sagai chawbaga kai mari lenaga. Hey, biema napa se country tere ki sing thala bani. Babu wakhal nungai tren sidane ba ngangjala kanu ko. Aina haidi isana nupadu gi mayunda chatana hidak pije bagi. Ipana chaibada nangna ungdru leibado ipa nungai tiene. Karino babu na ngangi dubo. As paugam ta pauna dre ko. Kaisu hangoi ga nui biema. Imung sida leiri se ipa chadani. Nangi apamba dane ipa karim ta thing. Oh, babu na haisi chagai yam chawba motar yam leibai imungda yam thunjala ningbai wani ne. Hey, adugi nati ne. Nangna ungdru leibado nungai ti haibai wani ne. Adu egana ne ai negro do in chen gro ra. Fajarani shududi. Si office daro nangna thabak tawise. Mane. Changchi. Good morning, ma'am. No, changchi lo. Lo, chong. Pom. Kai cha chige. Kem charoi se. Nangna surprise une habda du hanulu. Ma phomong ai lok thu gi. Happy birthday, Sayanbi. Sina, fruit. Ai birthday ni dinang udah kanan hairakke. Ning thong nu pinang, ning thong nu pina hairakpani. Ngasi se gi birthday nati. Mano nan haija leiduna kaigino. Wato pakki saiduni tawri. Hoida. Birthday numita pidrasu hana piba yai kasu kaiti kaino. Hoida prepaid aiduni da sisu.
ꯃꯩꯔꯥꯕ ꯉꯁꯤꯒꯤ ꯒꯤꯐ ꯄꯤꯈ꯭ꯔꯦꯅ ꯕꯔꯗꯦ ꯅꯨꯃꯤꯠꯇ ꯄꯤꯔꯛꯇꯕꯗꯤ ꯌꯥꯔꯣꯏꯀꯣ ꯄꯤꯊꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯗꯨ ꯃꯤꯅꯤꯠ ꯑꯝꯇ ꯂꯩꯔꯝꯃꯣ ꯁꯤ ꯐꯨꯔꯤꯠꯀꯁꯦ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯝꯃꯣ ꯑꯩ ꯄꯥꯎ ꯑꯝꯇ ꯍꯥꯏꯔꯨꯒꯦꯕ ꯃꯥꯏꯁꯨ ꯀꯔꯤꯝ ꯅꯤꯡꯁꯤꯡꯗ꯭ꯔꯕꯖꯥꯠꯂꯣ ꯗꯣꯛꯇꯔꯅꯗꯤ ꯕ꯭ꯔꯦꯟꯒꯤ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯒ ꯅꯤꯡꯁꯤꯡꯉꯛꯀꯅꯤ ꯍꯥꯏꯗ ꯀꯩꯅꯣ ꯇꯧꯗꯣꯏꯁꯤꯕꯣ ꯑꯩꯕꯨ ꯁ꯭ꯋꯥꯏꯗ ꯁꯣ ꯑꯃ ꯑꯩ ꯁꯤꯗ ꯁꯨꯝ ꯐꯝꯃꯝꯕꯗꯨꯗ 스와이드 소 ꯃꯩꯔꯥꯕ ꯀꯔꯤ ꯊꯤꯔꯤꯅꯣ 아이부 스와이드 소마 까이 정거잖아 소도 스와이드 다른 동말에 스와이드니다 스와이드리 소 따바 우데나 스와이드 다른 동만 봐 까이 자크라자노 강디 쏙꽉한다는 누비죠 까이 누비누 시보 공인장하게 되시보 난 강가우담도 야우래용 영어는 뭐이다 예 영어민이 난 디나미디 빠잔 탁바자니네 파자나 탁바자네바 거 낭나 끼에서 강다 떠이니다 ngasi기 birthday ori natamnina aina sapodo kong tarene aina piriba birthday mamalje fugal takai tarena aduide birthday gi fugat na bo honai ngai da otum jana ni ko otu du su nang leitaba hoine leirege la chase nangi nupi constable do san anaba dongna tirega leire tabada as nang oja yam nungare ado oja kai chasige yaida nang pijaning ba ma chage yaida oza hoigi nongwai am tawai jage hai nongmai di kai gino nupa do ga nupi do ga ne punna hatoke wa wari se kidang sere suare nangi nungai budo pungwang mang hani chalo nang na ne pijaning budo leiruro bema la sida nang na haiba nongmai du di leiti ne 모래기 약만 범디 레이네 핫배 야바 그게 레기 오자 낭나 얌 누시저버 누빠도 핫게 하이로 호이 오자 미체 얌나레 에이 love is mad 누시버시 앙아보네 하리시니고 해톰바 누피두 센게수네 깜짝 갈루로노 까이노 누피두 지엔기베기 타모이 짝두나 레이게 시다 어자나 까리인트 칼루로노 아이시부 까이노바 헤이 누피지디 야리게네 티로이담니네 파자바 앙앙 마야맘 톨레이수 우드로 마두 우르가 타모이세 사임니네 낭나 누피세 라우디도 나라이버 얌 파르가자네 누빠두가 누피두가 지엔그가 까리기노 난 갑도이두보 에라 누빠부 못한다로 마두게 다이록도 같으니네 응원다 하이레이세 비바 얌다 ngaiko 앙tung ngaiko nang oja wa haigesi nungsinaba ama kainaredi nungsiba amana mengadaba love philips the loves harisini kaino sana haiduba nungsiba bu uda wada pongpan pan leiba ya bai tapta 오자 아마지 서울랑도 로이래 아이 꼬까지 ngaw래 앙tung ngaiko adugi si formula lainnya hey tumba nangi da untane nang ojana loina phanama sillamani hey yema golden chance ni pakanga phamam le ha pakada start taw le horamni hoji mamselo aseng bai roza hey ma 아시행베니네 아이는 너무나 파기 더기더라 하이야야라 뭐 보자 하이바이브 웃기 따라미네 자슬라 오자 아이 누빠 멍도래
ꯆꯦꯟꯗꯣꯔꯦꯅꯦ ꯑꯩ ꯉꯥꯏꯈꯣꯍꯦ ꯀꯩꯗꯧꯔꯒꯦ ꯑꯣꯖꯥ ꯁꯤ ꯎꯞꯁꯜꯂꯨ ꯐꯅꯤ ꯑꯣꯖꯥ ꯑꯩ ꯁꯤ ꯃꯝꯗ꯭ꯔꯤꯐꯥꯎ ꯂꯧꯊꯣꯛ ꯌꯥꯗꯦꯀꯣ ꯍꯣꯏ ꯑꯣꯖꯥ ꯑꯣꯖꯥ ꯑꯩ ꯑꯃꯨꯛ ꯆꯦꯜꯂꯨꯈꯤꯒꯦ ꯆꯦꯜꯂꯨꯔꯣ ꯇꯦꯛꯇ ꯀꯥꯏꯗꯅ ꯆꯦꯜꯂꯨꯀꯣ ꯑꯣꯖꯥ ꯇꯦꯛꯍꯟꯗꯕꯤꯗ ꯆꯦꯜꯂꯦꯍꯦ ꯃꯥꯏꯁꯤꯕꯨ ꯅꯨꯡꯁꯤꯠꯀ ꯀꯟꯖꯥꯠꯂꯣ ꯃꯥꯡꯗ ꯑꯗꯨꯝ ꯌꯦꯡꯉ ꯊꯧꯀꯣ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯅꯕ ꯂꯣꯃꯤ ꯑꯩꯅ ꯃꯐꯝ ꯐꯖꯕ ꯑꯃ ꯌꯦꯡꯍꯟꯒꯦ ꯍꯥꯏꯕꯗꯣ ꯁꯤꯁꯤꯅꯤ 시기 통 ꯑꯗꯨꯒ ꯁꯤ ꯏꯁꯤꯡ ꯅꯥꯛ ꯌꯦꯠꯇ ꯂꯩꯔꯤꯕ ꯎꯄꯥꯜ ꯋꯥꯄꯥꯜꯁꯤꯡꯁꯦ ꯐꯖꯗ꯭ꯔꯣ ꯑꯩ ꯄꯣꯔꯤ ꯃꯐꯝꯁꯤ ꯏꯌꯥ ꯌꯥꯗ꯭ꯔꯕꯣ ꯐꯖꯕ ꯐꯖꯗꯕ ꯂꯥꯏꯔꯤ ꯃꯁꯤꯒꯤ ꯃꯐꯝꯁꯤ ꯕꯥꯏꯅ ꯍꯥꯟ ꯂꯥꯛꯈ꯭ꯔꯕꯣ ꯂꯥꯛꯈ꯭ꯔꯗꯨꯗꯤ ꯀꯔꯝ ꯀꯥꯟꯗ ꯑꯩ ꯃꯪꯗꯅꯤꯗ ꯅꯪꯒꯤ ꯃꯪꯗ ꯆꯠꯈ꯭ꯔꯒ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯆꯠꯈꯤꯕꯗꯧꯅ ꯇꯧꯔꯤꯁꯤꯅ ꯑꯍꯟꯁꯤꯡꯅ ꯍꯥꯏꯅꯕ ꯑꯃ ꯂꯩꯗꯅ ꯃꯪꯗ ꯎꯔꯤꯕ ꯃꯤꯗꯨ ꯎꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯃꯣꯟ ꯃꯈꯟꯅ ꯑꯣꯟꯊꯣꯛꯑꯒ ꯑꯃꯨꯛ ꯇꯨꯝꯁꯜꯂꯣ ꯍꯥꯏꯗꯅ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯇꯨꯝꯁꯟꯕꯅꯦꯕ ꯑꯗ ꯑꯩ ꯃꯪꯗꯣ ꯅꯪꯉꯣꯟꯗ ꯆꯞ ꯆꯥꯅ ꯑꯃꯨꯛ ꯆꯠꯈꯤꯕꯅꯦꯕ ꯅꯪ ꯃꯪꯗꯨꯗ ꯑꯩꯈꯣꯏꯅꯤ ꯊꯣꯡꯁꯤ ꯂꯦꯞꯇ꯭ꯔꯥ ꯑꯗꯨꯒ ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯥꯏ ꯂꯚ ꯌꯨ ꯑꯅ ꯍꯥꯏꯔꯛꯄꯗ ꯅꯪꯅ ꯔꯤꯖꯦꯛ ꯇꯧꯒꯦꯅ ꯈꯟꯗ꯭ꯔꯥ ꯑꯗꯨꯒ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯔꯝꯗꯅ ꯇꯨꯃꯤꯟꯅ ꯆꯠꯈꯤꯕꯗ ꯅꯪꯅ ꯂꯦꯞꯄꯒ ꯌꯦꯡꯍꯧꯏꯗꯅ ꯑꯗꯨꯏ ꯃꯈꯥꯗꯤ ꯑꯩꯅ ꯅꯣꯏꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯅꯪꯅ ꯃꯁꯤ ꯀꯦꯁꯁꯦ ꯈꯪꯈꯤꯔꯣꯏ ꯍꯥꯏꯗ꯭ꯔꯥ ꯅꯪꯒꯤꯗ ꯐꯤꯂꯝ ꯑꯃꯒꯤ ꯋꯥꯔꯤ ꯂꯤꯁꯤꯜꯂꯛꯄ ꯌꯥꯝ ꯃꯥꯜꯂꯦ ꯀꯗꯥꯏꯗꯩ ꯐꯤꯂꯝ ꯋꯥꯔꯤꯅꯣ ꯃꯪꯗꯨꯒꯤ ꯋꯥꯔꯤꯅꯤ ꯑꯩꯅ ꯂꯤꯔꯤꯁꯦ ꯅꯪ ꯑꯗꯨꯏ ꯃꯪꯗꯣ ꯃꯪꯗ꯭ꯔꯣ ꯅꯪꯗꯤ ꯍꯟꯗꯛ ꯑꯩꯈꯣꯏꯅꯤꯒꯤ ꯑꯇꯣꯞꯄ ꯃꯪ ꯑꯃ ꯃꯪꯗ꯭ꯔꯣ ꯑꯇꯣꯞꯄ ꯃꯪꯗꯤ ꯃꯪꯗꯦꯕꯨ ꯑꯩꯅ ꯃꯣꯟ ꯑꯣꯟꯈꯤꯕꯅꯦ ꯃꯪꯗ꯭ꯔꯣ ꯅꯪ ꯃꯪꯗꯦ ꯀꯩ ꯃꯪ ꯑꯩꯒꯤ ꯃꯪꯗ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯤ ꯑꯗꯨꯒ ꯑꯩꯅꯁꯨ ꯅꯉꯣꯟꯗ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯅꯦꯅ ꯍꯥꯏꯈꯤꯕꯅꯦ ꯃꯗꯨꯗ ꯃꯪꯗꯨ ꯅꯉꯣꯟꯗ ꯃꯪꯅꯕꯅ ꯃꯣꯟꯗꯣ ꯊꯣꯛꯂꯥꯎꯅ ꯑꯣꯟꯈꯤꯕꯅꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯃꯪꯗꯨꯗꯤ ꯑꯩꯉꯣꯟꯗꯗꯤ ꯃꯪꯗꯦ ꯑꯩꯅ ꯃꯣꯟ ꯑꯣꯟꯕꯗꯅ ꯅꯉꯣꯟꯗ ꯃꯪꯗ꯭ꯔꯒ ꯅꯪꯅ ꯃꯣꯟ ꯑꯣꯟꯕꯗꯅ ꯑꯩꯉꯣꯟꯗꯅ ꯃꯪꯕꯗꯧꯅ ꯇꯧꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯀꯦꯁ ꯂꯩꯕ ꯃꯪꯁꯤꯗꯤ ꯃꯣꯟ ꯂꯣꯜꯂꯁꯨ ꯃꯪꯉꯣꯏ ꯀꯔꯤ ꯀꯦꯁ ꯂꯩꯔꯤꯕ ꯅꯪꯅ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯗꯅ ꯅꯨꯡꯁꯤꯒꯥꯏꯅ ꯃꯪꯉꯛꯄ ꯃꯪꯗꯣ ꯃꯣꯟ ꯐꯅ ꯑꯣꯜꯂꯁꯨ ꯁꯨꯡꯃꯪ ꯃꯪꯉꯣꯏ ꯃꯗꯨ ꯀꯦꯁ ꯂꯥꯟ ꯇꯧꯏꯅꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯗꯦꯗꯤ ꯅꯪ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯅꯪꯅ ꯃꯪꯗ ꯍꯥꯏꯔꯝꯃꯤꯗꯨꯗꯤ ꯎꯐ ꯃꯪꯗ ꯍꯥꯏꯕꯁꯦ ꯑꯣꯟꯅꯕꯁꯨ ꯌꯥꯎꯕꯅꯦ ꯂꯥꯛꯑꯣ ꯀꯣꯐꯤ ꯑꯃ ꯊꯧꯁꯤ ꯇꯥꯏꯕꯪꯒꯤ ꯋꯥꯔꯤ ꯑꯣꯏꯅ ꯁꯥꯔꯨꯔꯁꯤ ꯅꯆꯥ ꯅꯨꯄꯥꯗꯨꯅ ꯃꯤꯒꯤ ꯊꯕꯛꯇꯨ ꯌꯥꯎꯔꯨꯔꯅꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯃꯁꯥꯒꯤꯁꯤꯗ ꯃꯥꯏꯄꯨꯅꯅ ꯌꯦꯡꯁꯤꯜꯂꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯑꯣꯐꯤꯁ ꯆꯠꯂꯤꯕ꯭ꯔꯥ ꯅꯨꯄꯤꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯂꯤꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯅꯆꯥꯅꯨꯄꯥꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯝꯇ ꯋꯥꯕꯤꯔꯨꯔꯅꯣ ꯅꯆꯥꯅꯨꯄꯥꯁꯦ ꯄꯥꯈꯪ ꯑꯣꯚꯔ ꯆꯠꯂꯕꯅꯤ ꯃꯥꯅ ꯐꯅꯅꯕ ꯂꯣꯏ ꯁꯤꯜꯂꯛꯑꯅꯤꯌꯦ ꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯗꯅ ꯑꯩꯁꯨ ꯉꯥꯏꯔꯤꯕꯅꯤꯅꯦ ꯁꯤꯜꯂꯛꯇꯕꯁꯤꯗꯅꯤꯅꯦ ꯑꯩꯅ ꯍꯥꯏꯔꯛꯏꯕꯁꯦ ꯍꯟꯗꯛꯇꯤꯅꯦ ꯃꯣꯏ ꯄꯥꯕꯨꯡ ꯁꯣꯏꯒꯗꯧꯕ ꯃꯥꯟꯗ꯭ꯔꯦꯗ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯌꯨꯝꯗꯅꯦ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯁꯦ ꯈꯔ ꯇꯣꯏꯅ ꯆꯪꯉꯤ ꯍꯥꯏꯌꯦ ꯂꯨꯍꯣꯡꯗ꯭ꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯌꯨꯝꯗ ꯄꯥꯈꯪ ꯃꯥꯅ ꯇꯣꯏꯅ ꯆꯪꯂꯤꯕꯗꯣ ꯃꯗꯣ ꯔꯨꯜꯒꯤ ꯋꯥꯡꯃꯗꯅꯤ ꯀꯗꯥꯏꯗꯩ ꯔꯨꯜꯅꯣꯅꯦ ꯔꯨꯜ ꯌꯥꯝꯅ ꯈꯪꯕꯤꯕꯩ ꯋꯥꯅꯤꯅꯦ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯀꯥꯎꯒꯟꯕꯤ ꯂꯩꯅꯥ ꯑꯃ ꯅꯥꯕꯗꯒꯤ ꯍꯩꯅ ꯁꯤꯡꯅꯕꯗꯣ ꯀꯥꯎꯊꯣꯛꯈꯤꯕꯩ ꯋꯥꯅꯤ ꯀꯩꯔꯣꯏ ꯂꯩꯀꯥꯏꯅꯗꯤ ꯂꯨꯍꯣꯡꯗꯧꯔꯦꯁꯦ ꯂꯣꯏ ꯈꯪꯉꯝꯅꯤꯗ ꯃꯣꯏ ꯄꯥꯕꯨꯡ ꯀꯗꯥꯏꯗꯒꯤ ꯈꯪꯗꯣꯏꯅꯣ ꯋꯥꯅꯤ ꯍꯥ ꯑꯩꯅꯗ ꯆꯠꯂꯒ ꯆꯨꯝꯅ ꯆꯤꯜꯍꯥꯏ ꯑꯣꯏꯅ ꯍꯥꯏꯔꯨꯕꯒꯤ ꯋꯥꯅꯤ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯄꯨꯗꯨꯅ ꯆꯠꯂꯨꯕꯗꯤ ꯅꯠꯇꯦꯗꯅ ꯑꯗꯨ ꯑꯣꯏꯔꯒꯅꯦ ꯃꯣꯏ ꯄꯥꯕꯨꯡ ꯑꯍꯜ ꯂꯃꯟ ꯈꯔ ꯄꯨꯔꯒ ꯑꯃꯨꯛ ꯆꯠꯂꯨꯔꯁꯤꯔꯥ ꯍꯥ ꯉꯥꯏꯈꯣ ꯍꯧꯖꯤꯛꯇꯤꯅꯦ ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯗꯒꯤ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯦ ꯃꯥ ꯃꯁꯥꯅ ꯌꯥꯅꯤꯡꯕ ꯌꯥꯅꯤꯡꯗꯕꯁꯨ ꯈꯪꯗꯅ ꯑꯍꯜ ꯂꯃꯟꯒ ꯃꯌꯥꯝ ꯄꯨꯗꯨꯅ ꯆꯠꯂꯨꯔꯣ ꯍꯥ ꯑꯔꯦꯝꯕꯗ ꯆꯣꯞꯇꯅ ꯇꯣꯛꯀꯗꯧꯔꯤꯕꯅꯤꯅꯦ ꯍꯩ ꯐꯔꯦ ꯑꯗꯨꯗꯤ ꯃꯣꯏ ꯄꯥꯕꯨꯡ ꯑꯩꯈꯣꯏꯅꯦ ꯍꯥꯟꯅ ꯑꯃꯨꯛꯇꯪ ꯆꯠꯂꯒ ꯃꯔꯣꯟꯗꯨ ꯈꯪꯗꯣꯛꯎꯔꯁꯤꯔꯥ ꯍꯥ ꯍꯩ ꯃꯗꯨꯝꯗꯤ ꯌꯥꯏ ꯍꯩ ꯑꯗꯨꯅꯦꯕ
ꯁꯦ ꯏꯕꯦꯝꯃ ꯅꯪꯒꯤ ꯆꯥ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯀꯩꯁꯨ ꯇꯧꯗꯦ ꯏꯃꯥ ꯉꯁꯤꯁꯦ ꯃꯪ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯪꯒꯤ ꯋꯥꯕꯨ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯗ ꯏꯆꯥꯁꯤꯗꯤ ꯅꯪ ꯆꯥꯛ ꯊꯥꯒꯠꯂꯝꯃꯣ ꯏꯃꯥ ꯄꯣꯠ ꯑꯃꯈꯛꯇ ꯂꯩꯔꯨꯈꯤꯒꯦ ꯍꯟꯗꯛꯇꯤ ꯏꯆꯥꯅꯨꯄꯥꯒꯤ ꯂꯨꯍꯣꯡꯕꯁꯤ ꯆꯞ ꯆꯥꯕ ꯅꯨꯃꯤꯠ ꯑꯃ ꯂꯦꯞꯊꯣꯛꯅꯅꯕ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯂꯥꯛꯆꯔꯒꯦꯀꯣ ꯆꯨꯝꯃꯤ ꯍꯥꯟꯅꯒꯤꯗꯨꯅ ꯁꯨꯝ ꯆꯤꯜꯍꯥꯏ ꯍꯥꯏꯕꯗꯨꯅꯤ ꯍꯟꯗꯛꯇꯤ ꯈꯔ ꯆꯥꯎꯅ ꯂꯥꯛꯆꯅꯤꯡꯕ ꯌꯥꯏꯌꯦ ꯏꯆꯦꯃ ꯑꯗꯣ ꯏꯃꯧ ꯅꯨꯄꯤ ꯑꯣꯏꯒꯗꯕꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃꯅ ꯌꯥꯅꯅꯕ ꯐꯖꯅ ꯍꯥꯏꯕꯤꯔꯣꯀꯣ ꯐꯅꯤ ꯏꯆꯦꯃ ꯏꯕꯦꯝꯃ ꯆꯥꯗꯣ ꯄꯤꯌꯨ ꯌꯥꯔꯦ ꯃꯩꯔꯥꯕꯒꯤ ꯄꯥꯕꯨꯡꯒ ꯏꯃꯥꯒꯁꯦ ꯏꯆꯥꯕꯨ ꯍꯥꯏꯅꯕ ꯂꯥꯛꯏꯅꯦ 이비엠아, 파모, ngakta 파모 낭수. 이스 이모우시디 마삭나 마삭 파자바네 온톡나 누시 크레다고. 마마. 아할싱기 아닝바다 아이 그이슈 예전인데. 아두니 베마. 아할라문싱나 하이바 인바 하이바시. 아파바트 오이게도리바니. 아두부 바붕. 마이라바디 누피 아마가 마리 레이나바 말레. 마두다 아이 그이슈 예전인데. 레이나디 이베마. 레이나디. 마기 와리 아이코이는 로인 칸기. 마차나 따고 타바 봄나막다 마마 아빠나 로이나 칸바 하베세. 기당 누나 토까니. 심때 앵비요. 뭐이 바보아. 사연 미디어 코야 라마나 좀 하이나루다기 마탐 리엔나보 퀘션 만이다. 마시 룰기 왕보다니니 마시. 아스. 나 똑같아래다 고 마시기 앙앙아지나 따우리세. 하이마. 호직 치고. 뭐이 바보아. 잘라시라. 자시. 아, 이베마. 아이고 여기라게. 이베마. 자살하게 과. 마이게 상만을 보는 거네. 아이 오이로 모임. 이미 막나 폰도 우라 암네. 마 오이로 모이가 아이나. 염다 누피 부슬로 야드립시디. 람다 누피 빵꼬이 레베와니네. 아, 아이. 마도 룰기 왕모다니 이빠 빰데코. 봉나 이비리지데 아이제 프렘 소프랑이 몽니 신이네. 하이 까리기 마웡노. 살로다나 폰도 항모다나 사엠비다. 살루. 그이누 푸원이 발클럭들이지나. 기시 루도리니. 니카이, 낭디 깜간다 한게 칼리노. ꯑꯩꯒꯤ ꯑꯅꯤꯡꯕꯁꯦ ꯊꯨꯡꯗ꯭ꯔꯤ ꯐꯥꯎꯒꯤꯗꯤ ꯑꯩ ꯍꯟꯈꯤꯔꯣꯏꯗ ꯅꯤꯈꯥꯏ ꯅꯪꯒꯤ ꯑꯋꯥꯕꯗꯣ ꯑꯩ ꯂꯣꯏ ꯈꯪꯉꯦ ꯑꯩꯒꯤꯁꯨ ꯀꯣꯂꯦꯖ ꯂꯥꯏꯐꯇ ꯈꯪꯅꯖꯔꯝꯕ ꯑꯃ ꯂꯩꯔꯝꯃꯤ ꯇꯦꯔꯣꯔꯤꯁ ꯒ꯭ꯔꯨꯞ ꯑꯃꯅ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯐꯝꯗ ꯕꯣꯝ ꯄꯣꯈꯥꯏꯍꯟꯕꯗꯒꯤ ꯃꯤꯆꯝ 10 ꯂꯩꯈꯤꯗꯦ ꯃꯗꯨꯗ ꯃꯍꯥꯛꯁꯨ ꯌꯥꯎꯈꯤ ꯑꯩꯁꯨ ꯄꯦꯟꯗꯕꯗꯒꯤ ꯊꯕꯛ ꯑꯁꯤ ꯆꯪꯈꯤꯕꯅꯤ ꯃꯤꯍꯥꯠꯄ ꯃꯤꯌꯥꯝꯒꯤ ꯂꯟ ꯊꯨꯝꯃꯠꯄ 미양기 역내버싱제 마루 팡나 무탓게 칼레 폴리스 디파트먼트 송고 망악들 레라마디 이라이라이나 무탓방 거 같다네 아두부 타모싱다고 그래 야우리 비시나 로니 젠탈레 미미기 와칸 마나데 키당디 야우 땀니 그이노 아두부 로 하이바 마디 레이리 미미두기 마란기 마tung 인나 퍼니시먼트 소이드나 팡가니 그러면 맞다 방금 퍼니시먼트 토기미야 ngasibaw 파방 ngamlabo thogdo khudimakta punishment pibi matamda sahi 10 kun changma ngaktane mado thogdok tugi matung ile
ꯅꯣꯡ ꯅꯤꯅꯤꯗ ꯐꯥꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯀꯩꯅꯣ ꯍꯜꯂꯣ ꯑꯣ ꯐꯅꯤ ꯐꯅꯤ ꯑꯩ ꯂꯥꯛꯑꯒꯦ ꯅꯤꯈꯥꯏ ꯆꯠꯂꯁꯤꯔꯥ ꯍꯣꯏ ꯆꯠꯂꯁꯦ ꯃꯉꯣꯟꯗ ꯕ꯭ꯂꯦꯛꯃꯦꯟ ꯇꯧꯔꯤꯕ ꯅꯨꯄꯥꯗꯨ ꯃꯁꯛ ꯈꯪꯉꯖꯥꯠꯂꯣ ꯃꯉꯥ ꯂꯩꯃ ꯂꯥꯛꯑꯗꯤ ꯂꯣꯏ ꯈꯪꯒꯅꯤ ꯐꯔꯦ ꯍꯟꯗꯛꯇꯤ ꯊꯣꯏꯒꯤ ꯂꯃꯟ ꯁꯣꯏꯗꯅ ꯁꯤꯡꯒꯅꯤ ꯍꯩꯃ ꯕꯦꯝꯃ ꯅꯪ ꯂꯥꯛꯑꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯪꯉꯣ ꯍꯦꯛꯇ ꯐꯝꯁꯤ ꯕꯦꯝꯃ ꯋꯥꯐꯝꯁꯤ ꯅꯣꯏꯗ ꯂꯥꯛꯑꯒꯁꯨ ꯈꯟꯅꯕ ꯌꯥꯕꯅꯦ ꯑꯗꯨꯗ ꯅꯪꯅ ꯅꯣꯏ ꯄꯥꯕꯨꯡ ꯈꯪꯍꯟꯅꯤꯡꯗꯦ ꯍꯥꯏꯕꯗꯨꯗ ꯁꯤꯗ ꯂꯥꯛꯑꯣ ꯍꯥꯏꯈꯤꯕꯅꯤ ꯏꯕꯨꯡꯉꯣꯁꯤꯅꯤ 마기 누시자비도 너무나 블랙맨 또 원마인 또 비라가 신 누미뚜다 누시 하이타나 하토피기 ꯁꯣꯝꯗ ꯕ꯭ꯂꯦꯛꯃꯦꯟ ꯇꯧꯔꯤ ꯅꯨꯄꯥꯗꯨ ꯀꯅꯥꯅꯣ ꯀꯗꯥꯏꯗꯩꯅꯣ ꯃꯍꯥꯛ ꯀꯅꯥꯅꯣ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗꯦ ꯃꯥ ꯅꯨꯄꯤ ꯁꯥꯕꯤ ꯑꯃꯅꯦ ꯕꯦꯝꯃ ꯂꯩꯈꯤꯗ꯭ꯔꯕꯤ ꯏꯕꯦꯝꯃꯗꯨꯒꯤ ꯀꯦꯁꯇꯣ CBI ꯅꯨꯄꯤ ꯑꯃꯅ ꯄꯥꯏꯔꯤ ꯃꯉꯣꯟꯗ ꯄꯥꯎ ꯄꯤꯔꯒ ꯃꯥꯕꯨ ꯃꯇꯦꯡ ꯄꯥꯡꯍꯟꯁꯤꯔꯥ ꯃꯉꯣꯟꯗꯗꯤ ꯇꯥꯀꯨꯝꯁꯦ ꯋꯥ ꯋꯥ ꯂꯥꯎꯅꯕꯗꯣ ꯑꯩ ꯄꯥꯝꯗꯦ ꯁꯦꯜꯗꯣ ꯄꯤꯔꯒ ꯇꯨꯃꯤꯟꯅ ꯂꯣꯏꯁꯤꯟꯈꯤꯕꯅ ꯐꯅꯤ ꯃꯗꯨꯅ ꯆꯨꯝꯒꯅꯤ ꯃꯈꯣꯏꯗ ꯇꯥꯎꯔꯒ ꯂꯣ ꯇꯧꯔꯤꯉꯩꯗ ꯑꯩꯅ ꯍꯥꯠꯀꯦ ꯈꯜꯂꯤꯕꯗꯣ ꯅꯤꯡꯕ ꯊꯨꯡꯉꯣꯏ ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯃꯊꯥꯎ ꯃꯉꯥꯜ ꯑꯃ ꯂꯥꯛꯀꯅꯤ ꯑꯗꯨꯕꯨ ꯂꯥꯛꯈ꯭ꯔꯕꯣ ꯍꯟꯗꯣꯛꯅꯦ ꯃꯥ ꯂꯥꯛꯇꯕꯩꯅꯤꯅꯦ ꯃꯄꯨꯡ ꯐꯥꯕ ꯁꯥꯔ ꯂꯩꯁꯦ ꯃꯉꯥꯜ ꯑꯃ ꯂꯥꯛꯏꯅꯦ ꯕꯤꯃꯥ ꯃꯤꯗꯨꯅ ꯍꯥꯏꯕ ꯃꯐꯝꯗꯨꯕꯨ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦꯅꯦ ꯁ꯭ꯋꯥꯏꯗꯅꯦ ꯕꯥꯕꯨ ꯀꯩꯅꯣ ꯅꯪꯕꯨ ꯐꯣꯟꯗꯣ ꯇꯧꯔꯒ ꯑꯃꯨꯛꯇꯗꯤ ꯍꯪꯉꯨꯗꯅ ꯁ꯭ꯋꯤꯠꯆ ꯑꯣꯐ ꯂꯩꯌꯦ ꯕꯥꯕꯨ ꯀꯩꯅꯣ ꯃꯥꯅ ꯁꯦꯟ ꯐꯪꯉꯝꯗꯥꯏꯁꯤꯗ ꯁ꯭ꯋꯤꯆ ꯑꯣꯐꯇ ꯊꯝꯃꯤꯁꯤꯕꯣ 나돈도 라와르가 플라스틱 미 마음으로 뽀레도 그이노 ꯑꯩꯈꯣꯏ ꯄꯥꯕꯨꯡꯅꯦ 바봉 올수 야디네 우지까 아무나 낙들 라크니 나탄다 동오 나탄다 라카다바 ꯑꯗ ꯀꯔꯤ ꯍꯥꯏꯔꯛꯏꯅꯣ ꯏꯕꯦꯝꯃ ꯕꯥꯕꯨ ꯃꯤꯗꯨꯅꯦ ꯀꯔꯤ ꯍꯥꯏꯔꯛꯏꯕ ꯑꯩ ꯏꯊꯟꯗ ꯂꯥꯛꯇꯦꯅ ꯍꯥꯏꯔꯛꯏꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯁꯤꯗ ꯀꯥꯔ ꯑꯃ ꯂꯥꯛꯀꯅꯤꯌꯦ ꯑꯗꯨꯗ ꯌꯥꯎꯔꯛꯑꯣꯌꯦ काखलो भाई काखलो ते काखलो नहीं बेमा से सी पिरमगने सटे थिललाव आई तमना तमना खोंग इनरा कहीं मथंद कार से तोंग सकसी खंगनी लो लो तरफ लो मोइने सिनु कदो देइनो कईनो जान तो बिरिसिबो कईदौरगे हैमा अशाम थिंगबा अहिंगिसिदा नसा नपीदो मथंद थादोखरि कईगिनो होइने अदुदि असाइबागदम तानरगे यंगसिरा अमुता लो चलो जा चलो लो 자, 오tom lại. Masih tuang ke tanah rosi. Hai. Hai, otom tu kamu, ngai koi. Mim te tinusi. 오자. Ba, nang orang mayam pare. Mim te tinusi. hoi za, kakak dulu za. Oza, kakalo. Tomba, nang nak kamdau riba. 오자 hoina, ai nupi impangan dana. Ngasi di waktu tojere oza. ꯅꯪꯅ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯕ ꯌꯥꯔꯕꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯁꯣꯜꯕ ꯇꯧꯔꯕꯅꯤꯗꯣ ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯥꯗ ꯆꯠꯄ ꯇꯥꯔꯦꯗꯣ
डॉक्टर ता चाइबा ओइबिरब्रो मीमा नोंमैना कापदा कदाइदा कापगदी याम थुना सिनी 치람만이네 따오리제 헤이마 레임데 아이나 실 크라크라 삐르가 니액방한 그디 촤이들 로실럼에드는 시디야 तंब खर लांब मालीदा अमदुन कदोम चखरे ममा जुगने 자 अखोई बु फनाम सांग थौरे कनाम तो उखिरी बुंगा नंगी से एंदुरा माले ने खोंग ता नगी बिसिंग दुसु अम तो उदिने होइने बुंगा उतना कोने होय यानी उजा hey adukumba fattaba miduni losallo ingalubai kalatre kaur bro महाभारता अर्जुनदा कृष्णना हाइबदो हाय हालोने मेखायो बाबू ये मा नंग फजन गदी थोकदेदना थोकदे बाबू नंग सिबिगी लमन खुमो खुमो लेपो फत्तबा मखोइगिदि मसागा सानदा पनिशमेंट याम चाउनो ले होय छि फाजलो होय लेंगनो अमाजि फाव मसी कोइ थेबु कुइरमिने होय लो चलो से ये मीना ट्रेन सियाम कलो होय चलो मसाजिगा चलो ले नंग ओइरमनी से खांगबने अदुक चखतबा अदुकुम थबक चलो ले निखाय नंगना सावो फाथाब ngamdabadagi mi hatpa misa amadi oihaningde नंगना आइबु नुसी दे खंगदना अहेनबा वा खरा हाइखिबदो नंग आइबु साउनुको थोलेखिदबगी अवाबदो खितंग दोइसु कोकनबा हाइदना आइना हाइखिबने खाय नंग मागी पुंसी कलिसे हिंदी फिल्म नगो ओरदिने रू हायगने नुसिनेरदबनी हेलो सर मी दो कननबो होनबने अदो माना चेनखिबदगी आइगी खुत्ता लोइसंख्रे होय थमजरे सर फरे अदुदि आइ मुक चलुखिगे अमतो गाय बिखोबा वा अमता हाइनिंबा मधु हाइरकनबा
ꯐꯣꯟ ꯅꯝꯕꯔ ꯑꯝꯇꯪ ꯄꯤꯕꯤꯔꯝꯕ ꯌꯥꯒꯗ꯭ꯔꯥ? ꯅꯪꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯩꯉꯣꯟꯗ ꯌꯥꯎꯔꯦ. ꯑꯩ ꯅꯍꯥꯟ ꯍꯥꯏꯔꯛꯀꯗꯣꯏꯅꯦ. ꯆꯠꯂꯦ. ꯌꯥꯗꯤ ꯌꯥꯏꯍꯦ. ꯋꯥ ꯅꯣꯏ ꯀꯩꯁꯨ ꯑꯁꯣꯛꯄꯟ ꯌꯥꯎꯗꯦꯀꯣ? ꯌꯥꯎꯗꯦꯗ. ꯀꯣꯏꯅꯦ ꯅꯕꯥꯅꯤꯅ ꯄꯪꯐꯨꯗ ꯐꯨꯈ꯭ꯔꯦꯕ. ꯕꯨꯡꯉꯣ ꯆꯥꯎꯔꯦꯟ, ꯅꯪ ꯏꯄꯥꯅ ꯍꯥꯏꯈꯤꯕꯁꯤꯡꯗꯣ ꯅꯪ ꯁꯥꯎꯅꯨꯀꯣ. ꯅꯈꯣꯏꯅꯤ ꯌꯥꯎꯔꯝꯗ꯭ꯔꯒꯗꯤ ꯏꯆꯥꯁꯦ ꯑꯋꯥꯐꯝꯗ ꯇꯥꯔꯝꯒꯗꯕꯅꯤꯅꯦ ꯍꯩ. ꯁꯦꯟꯕꯤꯅꯤꯅꯤ. ꯍꯜꯂꯣ. ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯅ ꯐꯣꯟ ꯇꯧꯔꯛꯄꯅꯦ. ꯑꯩꯅ ꯅꯍꯥꯟ ꯐꯣꯟ ꯇꯧꯕꯗꯣ ꯄꯥꯏꯔꯛꯇꯤꯗꯣ ꯀꯩꯒꯤꯅꯣ? ꯑꯗꯨꯒ ꯑꯩꯅ ꯚꯣꯏꯁ ꯃꯦꯁꯦꯖ ꯑꯃ ꯊꯥꯈꯤꯕꯗꯣ ꯇꯥꯔꯕꯣ? ꯇꯥꯔꯦ. ꯑꯩꯅ ꯐꯣꯟ ꯄꯥꯏꯗꯕꯒꯤ ꯃꯔꯝꯗꯣ ꯁꯦꯡꯗꯣꯛꯀꯦꯅ ꯐꯣꯟ ꯇꯧꯔꯛꯏꯅꯦ. ꯑꯗꯣ ꯐꯣꯟꯁꯤꯗꯗꯤ ꯍꯥꯏꯅꯤꯡꯗ꯭ꯔꯦ. ꯑꯃꯨꯛꯇꯪ ꯎꯅꯔꯒ ꯁꯦꯡꯗꯣꯛꯅꯕ ꯄꯥꯝꯃꯦ. ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯎꯅꯁꯤꯔꯥ? ꯀꯥꯏ ꯂꯥꯛꯎꯒꯦ? ꯑꯩꯈꯣꯏ ꯃꯅꯥꯛꯀꯤ ꯃꯦꯂꯥ ꯑꯃ ꯇꯧꯕꯗꯣ ꯑꯗꯨꯗ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 8ꯗ ꯂꯥꯛꯑꯣ. ꯑꯩ ꯉꯥꯏꯔꯝꯃꯒꯦ. ꯑꯩꯗꯤ ꯂꯥꯛꯑꯔꯣꯏꯗꯕꯣꯏ ꯅꯤꯡꯉꯨꯔꯦ. ꯑꯩ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ. ꯐꯖꯕ꯭ꯔꯥ? ꯌꯥꯝ ꯐꯖꯩ. ꯅꯪꯅ ꯑꯩꯒꯤ ꯕꯔꯊꯗꯦꯗ ꯄꯤꯔꯛꯄꯗꯨꯅꯦ. ꯀꯣꯐꯤ ꯑꯃ ꯊꯧꯁꯤꯔꯥ? ꯐꯝꯃꯣ. ꯑꯩꯅ ꯐꯣꯟ ꯇꯧꯕꯁꯨ ꯄꯥꯏꯔꯛꯇꯦ ꯑꯗꯨꯒ ꯌꯥꯝ ꯊꯥꯖꯗꯅ ꯎꯅꯁꯦ ꯍꯥꯏꯔꯤꯁꯤꯕꯨ ꯀꯩ ꯂꯩꯔꯒꯦ? ꯃꯩꯔꯥꯕ, ꯏꯕꯥꯅꯤꯒꯤ ꯃꯔꯤꯁꯦ ꯊꯥꯗꯠꯅꯕ ꯁꯤꯜꯂꯝꯕ CBI ꯅꯨꯄꯤ ꯑꯃ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯝꯃꯦ. ꯅꯣꯡꯊꯥꯡꯂꯩꯃ ꯀꯧꯏ ꯍꯥꯏ. ꯑꯩꯈꯣꯏ ꯄꯥꯎꯅ ꯍꯥꯏꯅꯩꯌꯦꯅ ꯍꯥꯏꯖꯟꯕ ꯅꯨꯄꯤꯗꯣ ꯑꯣꯏꯔꯝꯒꯅꯤ. ꯃꯥꯅꯦ. ꯅꯈꯣꯏꯗ ꯂꯥꯛꯑꯝꯕ ꯅꯨꯄꯤꯗꯣ ꯃꯥꯅ ꯅꯦꯛꯂꯒ ꯃꯃꯥ ꯁꯥꯗꯨꯅ ꯊꯥꯖꯤꯜꯂꯛꯄꯅꯦ. ꯑꯗꯨꯗ ꯅꯠꯇꯅ ꯚꯤꯗꯤꯑꯣ ꯅꯝꯂꯒ ꯅꯪꯒ ꯆꯞ ꯃꯥꯟꯅꯕ ꯃꯤ ꯑꯃꯅ ꯃꯈꯣꯟ ꯁꯤꯜꯂꯒ ꯑꯩꯒꯤ ꯋꯥꯆꯞꯇ ꯊꯥꯖꯤꯜꯂꯛꯈꯤ. ꯃꯗꯨ ꯑꯁꯦꯡꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯅꯣꯏꯒꯤ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯑꯩꯕꯨ ꯍꯥꯏꯕ ꯂꯥꯛꯄꯗ ꯌꯥꯈꯤꯗꯦ. ꯃꯥꯅ ꯁꯤꯜꯂꯕꯤꯕ ꯄꯨꯝꯅꯃꯛꯇꯣ ꯂꯥꯜꯂꯦ ꯈꯪꯉꯛꯄꯗꯒꯤ ꯑꯩꯒꯤ ꯅꯥꯛꯇ ꯁꯦꯡꯗꯣꯛꯄ ꯂꯥꯛꯑꯝꯃꯦ. ꯀꯩꯅꯣ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯏꯗꯨ? ꯑꯩꯕꯨ ꯅꯪꯅ ꯂꯧꯔꯒ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯂꯟꯊꯨꯝ ꯄꯨꯝꯅꯃꯛꯁꯦ ꯅꯪꯒꯤ ꯑꯣꯏꯅꯕ ꯅꯨꯡꯁꯤꯖꯔꯕ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯗꯨꯕꯨ ꯅꯪꯅ ꯍꯥꯠꯄꯅꯦꯅ ꯃꯥꯅ ꯈꯜꯂꯝꯃꯦ. ꯅꯪꯅ ꯍꯥꯠꯄ ꯅꯠꯇꯦꯅ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇꯨꯗꯅꯦ ꯃꯥꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯝꯃꯤꯗꯣ. ꯅꯪꯒꯤ ꯅꯅꯥꯛꯇꯁꯨ ꯃꯥ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ. ꯊꯣꯏ ꯂꯩꯈꯤꯗꯕꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ? ꯊꯣꯏ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯍꯧꯈꯤꯕ ꯇꯥꯡꯀꯛ ꯈꯔ ꯀꯥꯎꯈ꯭ꯔꯦ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯕ ꯀꯨꯏꯔꯦ. ꯑꯗꯨꯕꯨ ꯏꯃꯥ ꯑꯃꯗꯤ ꯑꯗꯣꯝꯅ ꯑꯩꯒꯤꯗꯃꯛ ꯍꯣꯠꯅꯕꯤꯕꯗꯨ ꯎꯕꯗ ꯑꯩ ꯈꯪꯅ ꯈꯪꯖꯤꯟꯅꯈꯤꯗꯕꯅꯤ. ꯑꯩꯕꯨ ꯏꯃꯥꯅ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯍꯟꯅꯤꯡꯈꯤꯗꯦ. ꯀꯅꯥꯒꯁꯨ ꯎꯅꯗꯅꯕ ꯀꯟꯅ ꯁꯦꯟꯅꯕꯤꯈꯤ. ꯑꯗꯨꯕꯨ ꯅꯣꯡꯃ ꯑꯩꯅ ꯊꯕꯛ ꯑꯃ ꯆꯠꯄꯗ ꯏꯃꯥꯟꯅꯕꯤ ꯑꯃ ꯊꯦꯡꯅꯕꯗꯒꯤ ꯃꯥꯅ ꯅꯪ ꯑꯩꯒꯤ ꯍꯧꯈꯤꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯃꯊꯪ ꯃꯊꯪ ꯂꯤꯔꯛꯈꯤ. ꯃꯥꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯕꯨ ꯌꯦꯡꯂꯤꯕ ꯗꯥꯛꯇꯔꯗꯨꯒꯤ ꯃꯅꯥꯛꯇ ꯑꯩ ꯎꯅꯕ ꯆꯠꯂꯦ. ꯑꯁꯨꯝꯅ ꯏꯃꯥꯟꯅꯕꯤ ꯑꯃꯗꯤ ꯗꯣꯛꯇꯔꯗꯨꯒꯤ ꯃꯇꯦꯡꯅ ꯉꯁꯤꯗꯤ ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯕ ꯉꯝꯂꯦ. ꯍꯧꯖꯤꯛꯇꯤ ꯍꯥꯟꯅꯩ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯅꯤꯡꯁꯤꯡꯉꯕ ꯅꯠꯇ꯭ꯔꯣ? ꯑꯗꯣꯝꯅ ꯑꯩꯒꯤ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡꯗꯣ ꯅꯤꯡꯁꯤꯡꯅꯕ ꯏꯕꯥꯅꯤꯅ ꯆꯠꯈꯤꯕ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯄꯨꯕꯤꯈꯤ. ꯃꯗꯣ ꯃꯪꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃꯒꯨꯝꯅ ꯈꯟꯈꯤ. ꯅꯣꯡꯒꯤ ꯃꯄꯩꯅ ꯀꯨꯞꯁꯟꯈ꯭ꯔꯕ ꯏꯕꯥꯅꯤꯒꯤ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡꯗꯣ ꯑꯀꯟꯕ ꯅꯨꯡꯁꯤꯠꯅ ꯍꯨꯝꯗꯣꯛꯈꯤꯗꯨꯅ
Ngasidi ibanigi thogdo pumnamak mayek senglakle. Phare, ngasi nangbo ina mafam sida kaurise nangona surprise amut ken tawbane. Ai mafam sida kainom yenghani na kaurise. Hindi film gi type te isai ga saktoiro. Hindi film gi type te isai amuk saktoi jalo. Nateda, ngasi se nangi am special oiba numine. Nangdi ai birthday ni kamai khangi ba. Nangi birthday bu aina kamai khangoi doino. Yengu ko. Happy birthday, Mairaba. Thank you. Pasachabo. Pazai. Sorry, Nini. Kai lei jano moise. Hangujira. Sorry. Bro. Noini ke dor minosida. ꯑꯩꯈꯣꯏꯅꯤ ꯂꯨꯍꯣꯡꯕꯒꯤ ꯄꯣꯠ ꯑꯃ ꯁꯨꯝ ꯌꯦꯡꯕ ꯂꯥꯛꯑꯝꯕꯅꯦ ꯕ꯭ꯔꯣꯒꯤꯁꯨ ꯏꯟꯚꯥꯏꯇꯦꯁꯟ ꯊꯤꯜꯂꯛꯗꯕꯅꯤ ꯅꯪ ꯏꯟꯚꯤꯇꯦꯁꯟꯗꯤ ꯊꯤꯜꯂꯛꯇ꯭ꯔꯁꯨ ꯌꯥꯔꯦ ꯈꯣꯏ ꯌꯨꯝꯗ ꯅꯪ ꯏꯟꯚꯤꯇꯦꯁꯟꯅ ꯋꯥꯏ ꯆꯥꯏ ꯂꯩꯔꯝꯃꯦ